lakle lakle Inspector Tayay 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 Ahan mamaktada Inspector Tayay tabiribasingbo James Hegrizamna Ikoknona Kurumjari Hauzi Langtokjari Inspector Tayay Lising Amaga Samaga Shukna Mapan Subataka Miyabong Hakang Potana Nabadi Miyamda Matamatam Yoba Puning Yoksing Wakalon Kaya Marumpina Nabagidamaka Amad Inkala Libaka Dasu Ano Wakalon Kaya Purokna Nabagidam Honazariba Inspector Tayagi Tankang Ngasidi Miyamna Asum Support Toropana Lising Ama Karahil Ngasigi Wari Sidi Yamna Tongan Ba Top Wari Mukak Matang Manaw na Sata Zaragliba One Day Story Ngasi Aroy Batangkang ni Tabisi Marisuba Sarukta Langtokjari Dudi bungo Aykoi isanupi si logjaw huba yaragadra Pabong Madi khong si sokpanina Satpadi ngamdrabani Pabong Polisi gari sida satpana phagadaw mal Ibungo sina Mana kana Pabong Mase Dasanju Mana Ayi punsi se kanbirakibani Aykoi ani ngarang Khudong thibadagi Mafam asomda pulap changchiluba Adudi maga na khoyani mani pam phare adudi gari sida yaraga de khoi punamak yaukras aduga khungak pachinok sing sir akhoi gi kem de khanbiron akhoi di somna kanda palisi dum satkarga kaisu khudong thininga let phare adudi akhoi merina se puraga tangai phadana highway de ngajaramak pabung su polisi gari de dum yaubikro aduga merina ga dum highway de dum kumbiraga Gari matong yung dasan na nabagidam. Pare, maduna pare dati. Isinino, kun ngak palak piri ba mayam pum nama. Ay gimateng pangbiba, yam na tagachari. Ay, unchi chupa kaujara. Pabong, adum na habigan. Nasasin honazari basi idam dam sige damutan. Ay koi gisu yum lay, ay koi gisu imay palay. Aduga, ay koi gisu isal meri na gumalay. Masi ay koi gi tau da baya da ba tau dang. Yam na pare bu, yam na nungai. Pare dati sir. Ay koi Sompali rom da chachakrak phare adudi gamai sir makhoisi gari dum to chilo phani sir case par gari se lai sir adudi dum tongna ba yara ni sir phare adudi akhoi channa na batausi phani sir merina adudi phazana yumda yauraga khongse hospital dar kaino khongse amuk tang ding thoning ai soidena yengak aduga aisho highway de lehorki highway yoragadi yumda soidena yoran yam nungai nongma thengnase hoi dasanjo ai phone number do kauni ko kauroi naki lohongmo da soidena aingonda pau piro dasanjo gisho Lohongbada aingonda pau soidena piro hoi ai aduma hairaki kuri no ne moisibo lohongmogi barto no mok tawna resina kamai taw bajano as khang de da hojeki matam se kari hai doino ahing ama kari na punna mangmi na ru re du ga mo tongan lohong na ga dori ra kari no khang di kari no moigi mong sibo gamai sir gari thongna batoroni phani sir as khang de da kari hai ga da no khang de Asumna Mafam adudagi Sanju amadi Merina Police ki team maduna kan madagi Mafam adudagi toki Highway yobaga police ki gari du khamlami amadi Mafam aduda Sanju ya popasu ngai duna leramki Lakyo Krino sai de lehoga dabra Krino Sanju nango Krino Mani sir ai sida le jawga dabani Krino sidi de mi khra cholere han khra cholai basi mane ekhoi gi pawng ne ada leris ibungo ai sanju nang sopra nang bu sopra kari nang bu pabung ai kari mata sokti ai tikta kaidena dum halai basi yamna nungai re ibungo inspector na khoi na matang chani chahu kan bi degi chahu tikta kaidena phangjare masi degi enu nungai ba kari mata leitre bo yamna nungai jare kari hai sigaibo ai karam na bu thagat kari pabung akhoi na haijabadan akhoi na soidena makki khusi na gane haijabadan pabung haujikti adong isano paphang labani na mahapu yomda pobira basu yare yamna nungai re lekai me ham puna
ꯑꯩꯒꯤ ꯏꯆꯥ ꯁꯟꯖꯨ ꯂꯥꯛꯑꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯁꯟꯖꯨ ꯂꯥꯛꯑꯦ ꯑꯩꯅ ꯃꯍꯥꯛꯄꯨ ꯃꯔꯝ ꯆꯥꯗꯅ ꯀꯧꯈꯤꯕꯗꯣ ꯏꯆꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯅꯅꯕ ꯑꯣꯏꯔꯗ꯭ꯔꯥ ꯈꯟꯗꯨꯅ ꯑꯩꯅ ꯀꯌꯥꯗ ꯋꯥꯈꯤꯕ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯍꯥꯛ ꯇꯦꯛꯇ ꯀꯥꯏꯗꯅ ꯍꯜꯂꯛꯑꯦ ꯃꯌꯥꯝ ꯇꯦꯛꯇ ꯀꯥꯏꯗꯅ ꯍꯜꯂꯛꯑꯦ ꯃꯌꯥꯝ ꯐꯔꯦ ꯐꯔꯦ ꯃꯆꯥꯅꯨꯄꯥꯁꯦ ꯍꯜꯂꯛꯄꯗꯒꯤ ꯃꯣꯏ ꯃꯄꯥꯁꯦ ꯌꯥꯝ ꯍꯔꯥꯎꯔꯦ ꯑꯁ ꯀꯗꯥꯏꯗꯅꯣ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯕꯤꯅ ꯇꯧꯔꯝꯅꯤ ꯌꯥꯝꯅ ꯐꯔꯦ ꯀꯅꯥꯅꯣ ꯅꯨꯄꯤ ꯃꯆꯥꯁꯤꯒ ꯑꯗꯨꯒ ꯑꯍꯜ ꯑꯃꯒ ꯄꯥꯕꯨꯡ ꯑꯁꯤ ꯀꯔꯤ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯥꯒ ꯀꯔꯤꯅꯣ ꯅꯨꯄꯤ ꯃꯆꯥꯁꯤꯒ ꯃꯈꯣꯏꯅꯤ ꯄꯨꯟꯅ ꯃꯥꯡꯃꯤꯟꯅꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯀꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ ꯍꯥꯏꯕꯗꯤ ꯃꯥꯡꯃꯤꯟꯅꯕ ꯍꯥꯏꯕꯗꯤ ꯃꯣꯏ ꯂꯝꯕꯤ ꯂꯝꯍꯥꯡꯅꯕ ꯍꯥꯏꯕꯗꯣ ꯀꯔꯤꯅꯣ ꯅꯨꯄꯤ ꯃꯆꯥꯁꯨ ꯃꯥꯁꯨ ꯒꯥꯔꯤꯗꯒꯤ ꯑꯗꯨꯝ ꯆꯦꯟꯊꯔꯛꯄꯒ ꯀꯔꯤꯅꯣ ꯂꯕꯨꯛ ꯂꯣꯝꯗ ꯑꯗꯨꯝ ꯄꯥꯏꯗꯅ ꯍꯣꯠꯇꯅ ꯆꯦꯟꯕꯖꯥꯠꯅꯤ ꯃꯥꯅ ꯀꯔꯤꯅꯣ ꯑꯁ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯆꯦꯟꯅꯔꯒ ꯐꯗꯛ ꯀꯥꯞꯄꯛꯄꯗꯨꯒꯤꯗꯤ ꯊꯔꯣ ꯂꯝꯕꯤ ꯑꯁ ꯄꯜꯂꯤꯗꯒꯥꯏꯁꯨ ꯑꯣꯟꯗꯅ ꯃꯁꯤꯗꯒꯤ ꯆꯣꯡꯈꯠꯇꯅꯒ ꯑꯃꯨꯛ ꯇꯧꯗꯅ ꯑꯃꯨꯛ ꯃꯅꯤꯡ ꯑꯃꯨꯛ ꯇꯨꯡꯈꯠꯇꯅ ꯃꯃꯥꯡ ꯑꯃꯨꯛ ꯇꯨꯡꯈꯠꯇꯅ ꯑꯁ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯃꯌꯥꯝꯁꯦ ꯄꯨꯡꯆꯦꯟꯗ ꯆꯦꯟꯅꯕꯖꯥꯠꯅꯤ ꯏꯃꯥꯁꯤꯡ ꯀꯔꯤꯁꯤꯡ ꯂꯂꯣꯟꯕꯤ ꯀꯔꯤ ꯂꯥꯛꯄꯁꯤꯡꯗꯣ ꯄꯨꯡꯀꯥꯏ ꯀꯥꯏꯕꯒꯤ ꯆꯦꯟꯅꯕꯖꯥꯠꯅꯤꯗ ꯑꯗꯨꯗ ꯀꯔꯤꯅꯣ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯥꯅꯁꯨ ꯒꯨꯔꯨꯡ ꯃꯥꯁꯨ ꯑꯗꯨꯝ ꯍꯣꯕꯦ ꯇꯧꯔ ꯃꯥꯁꯨ ꯆꯦꯜꯂꯛꯄꯗꯨꯗ ꯀꯔꯤꯅꯣ ꯂꯝꯕꯤ ꯄꯜꯂꯤꯗꯨꯗ ꯅꯨꯄꯤ ꯃꯆꯥꯁꯤ ꯃꯥꯗꯤ ꯉꯁꯥꯏꯒꯤ ꯀꯨꯜꯂꯒ ꯂꯩꯖꯕꯖꯥꯠꯅꯤꯗꯅ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯨ ꯏꯕꯨꯡꯉꯣ ꯅꯨꯄꯤ ꯃꯆꯥꯅ ꯀꯨꯜꯂꯦ ꯍꯥꯏꯔꯤꯁꯨ ꯄꯥꯕꯨꯡ ꯃꯥꯗꯤ ꯃꯈꯣꯡꯗ ꯂꯩꯊꯦꯛꯄ ꯑꯗꯨꯅ ꯂꯩꯊꯦꯛꯄꯗꯨꯅ ꯃꯥꯗꯤ ꯆꯦꯟꯕ ꯉꯝꯗꯕꯗꯒꯤ ꯃꯥꯒ ꯆꯦꯟꯃꯤꯟꯅꯕ ꯃꯌꯥꯝꯗꯨꯗꯤ ꯂꯣꯏꯅ ꯆꯦꯟꯈ꯭ꯔꯕꯅꯤꯅ ꯑꯗꯒꯤꯗꯤ ꯃꯥꯗꯤ ꯀꯔꯤꯅꯣ ꯄꯜꯂꯤꯗꯨꯗ ꯃꯥꯗꯤ ꯑꯗꯨꯝ ꯃꯈꯣꯡ ꯂꯩꯊꯦꯛꯄꯗ ꯂꯩꯕꯗꯒꯤ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯥꯅ ꯊꯦꯡꯅꯕꯖꯥꯠꯅꯤ ꯑꯗꯨ ꯊꯦꯡꯅꯕꯗꯨꯗꯒꯤ ꯃꯈꯣꯏꯅꯤ ꯑꯗꯨꯝ ꯂꯝꯕꯤ ꯂꯝꯍꯥꯡꯅꯔꯒ ꯑꯗꯨꯝ ꯆꯠꯄꯖꯥꯠꯅꯤꯗ ꯑꯁꯨꯝ ꯃꯊꯪ ꯆꯠꯄꯗꯒꯤ ꯀꯔꯤꯅꯣ ꯑꯁꯣꯝ ꯅꯥꯀꯟꯗ ꯅꯣꯡꯃꯩ ꯄꯥꯏꯕ ꯃꯤꯁꯤꯡꯅꯁꯨ ꯃꯐꯝ ꯑꯃ ꯑꯅꯤꯗ ꯀꯔꯤꯅꯣ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯁꯤꯡꯗꯨꯅ ꯍꯥꯠꯀꯗꯧꯕꯒꯤ ꯃꯈꯣꯏ ꯑꯅꯤꯁꯦ ꯍꯦꯛꯇ ꯇꯧꯕꯅꯤꯅꯦ ꯑꯗꯨꯗꯒꯤꯗꯤ ꯑꯁ ꯃꯊꯪ ꯇꯧꯕꯗꯤ ꯅꯣꯡꯉꯥꯜꯂꯒ ꯂꯥꯛꯄꯗꯨꯗꯒꯤ ꯑꯃꯨꯛꯁꯨ ꯃꯊꯪ ꯅꯣꯡꯃꯩ ꯀꯥꯞꯁꯜꯂꯛꯄꯗ ꯑꯩꯈꯣꯏ ꯊꯦꯡꯅꯕꯗꯒꯤꯗꯤ ꯃꯈꯣꯏ ꯀꯜꯂꯒ ꯂꯥꯛꯏꯅꯤꯅꯦ ꯀꯔꯤꯅꯣꯅꯦ ꯄꯥꯕꯨꯡ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣꯗꯤ ꯕꯁꯇꯒꯤ ꯆꯦꯟꯊꯔꯛꯄ ꯑꯗꯨꯒ ꯃꯈꯣꯏ ꯄꯜꯂꯤꯗ ꯌꯩꯁꯟꯕ ꯈꯣꯠꯆꯟꯕ ꯀꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯨꯕꯨ ꯏꯕꯨꯡꯉꯣꯅ ꯂꯣꯏꯅ ꯎꯕꯤꯍꯧꯕ꯭ꯔꯥ ꯍꯥꯏꯔꯤꯁꯤꯕꯨ ꯏꯕꯨꯡꯉꯣ ꯀꯗꯥꯏꯗꯒꯤꯅꯣꯗ ꯄꯥꯕꯨꯡ ꯑꯩꯗꯤ ꯀꯔꯤꯁꯨ ꯎꯗꯅ ꯏꯕꯨꯡꯉꯣ ꯑꯗꯨꯒ ꯀꯔꯤꯅꯣ ꯏꯕꯨꯡꯉꯣꯅ ꯎꯕꯗꯧꯅ ꯂꯣꯏꯅ ꯇꯝꯃꯤꯗꯨꯕꯨ ꯀꯔꯤꯅꯣꯅꯦ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯁꯤꯅꯤꯅꯦ ꯄꯣꯂꯤꯁ ꯍꯥꯏꯔꯤꯁꯦ ꯉꯁꯥꯏꯗꯒꯤ ꯀꯔꯤꯅꯣ ꯒꯥꯔꯤ ꯃꯅꯨꯡꯗ ꯇꯣꯡꯉꯩꯗ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯥꯛꯏꯅꯤ ꯀꯔꯤꯅꯣ ꯄꯥꯕꯨꯡꯅ ꯀꯔꯤꯅꯣ ꯑꯩꯅ ꯍꯦꯛꯇ ꯎꯍꯧꯕꯒꯤ ꯂꯥꯏꯚ ꯇꯦꯂꯤꯀꯥꯁ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯑꯩꯅ ꯂꯤꯈꯤꯕꯒꯨꯝ ꯇꯧꯕꯁꯤꯗ ꯄꯥꯕꯨꯡꯅ ꯂꯥꯟꯅ ꯈꯜꯂ ꯃꯥꯜꯂꯦꯗ ꯄꯥꯕꯨꯡ ꯊꯥꯖꯗ꯭ꯔꯒ ꯀꯔꯤꯅꯣ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯤꯗꯁꯨ ꯍꯪꯕꯤꯌꯣ ꯑꯗꯣꯝꯒꯤ ꯏꯆꯥꯗꯨꯗꯁꯨ ꯍꯪꯉꯣ ꯋꯥꯔꯤ ꯆꯞ ꯃꯥꯟꯅꯒꯅꯤꯌꯦ ꯑꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯏꯕꯨꯡꯉꯣ ꯀꯔꯤꯅꯣꯅꯦ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯆꯥꯁꯤꯕꯨ ꯍꯥꯟꯅ ꯈꯪꯅꯕ꯭ꯔꯅꯦ ꯅꯪꯕꯨ ꯄꯥꯕꯨꯡ ꯑꯩ ꯍꯥꯟꯅ ꯈꯪꯅꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯁꯥꯔꯅ ꯂꯤꯔꯤꯕ ꯋꯥꯔꯤꯁꯦ ꯑꯁꯨꯝꯕꯅꯤ ꯃꯁꯤꯃꯛꯅꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨ ꯍꯥꯏ ꯑꯗꯨꯗꯤ ꯍꯪꯉꯛꯄꯅꯤꯅꯦ ꯇꯧꯔꯤꯁꯦ ꯏꯕꯦꯝꯃ ꯅꯪꯒꯤ ꯃꯤꯡꯅ ꯀꯔꯤ ꯀꯧꯕ ꯄꯥꯕꯨꯡ ꯑꯩꯒꯤ ꯃꯤꯡ ꯃꯦꯔꯤꯅꯥ ꯀꯧꯏ ꯃꯦꯔꯤꯅꯥ ꯀꯧꯏ ꯍꯥꯏꯕ ꯃꯥꯒꯤꯗꯤ ꯃꯤꯡ ꯈꯪꯂꯕ꯭ꯔꯥ ꯃꯥꯒꯤꯗꯤ ꯁꯟꯖꯨ ꯀꯧꯕꯅꯤ ꯁꯟꯖꯨ ꯄꯥꯕꯨꯡ ꯑꯩ ꯈꯪꯖꯩ ꯅꯪ ꯈꯪꯉꯦ ꯍꯥꯏꯕ ꯍꯥꯟꯅ ꯈꯪꯕ꯭ꯔꯅꯦ ꯅꯠꯇꯦ ꯀꯔꯤꯅꯣ ꯅꯣꯏꯕꯨ ꯍꯥꯟꯅ ꯈꯪꯅꯕ꯭ꯔꯅꯦ ꯅꯠꯇꯦ ꯄꯥꯕꯨꯡ ꯉꯔꯥꯡ ꯈꯛꯇ ꯊꯦꯡꯅꯕꯅꯤ ꯑꯗꯨꯁꯨ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯣ ꯑꯁ ꯁꯣꯝꯒꯤꯁꯤꯅ ꯑꯩꯅ ꯑꯄꯣꯛꯄꯅꯤ ꯇꯥꯗ ꯍꯥꯏꯒꯗ꯭ꯔꯥ ꯑꯩ ꯆꯍꯤꯁꯦ ꯑꯩꯅ ꯈꯤꯇꯪ ꯀꯩꯁꯨ ꯀꯥꯏꯗꯦ ꯇꯥꯗ ꯀꯧꯒꯦꯁꯨ ꯀꯧ ꯃꯔꯨꯞ ꯀꯧꯒꯦꯁꯨ ꯀꯧ ꯏꯌꯥꯗ ꯌꯥꯏ ꯁꯦꯜꯂꯧꯔꯦꯜ ꯒꯥꯔꯤ ꯀꯧꯔꯁꯨ ꯍꯦꯛꯇ ꯌꯥꯏ ꯀꯔꯤꯅꯣ ꯑꯩꯕꯨ ꯋꯥꯈꯜ ꯑꯃꯠꯇ ꯇꯥꯖꯗ꯭ꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯕꯨꯡꯉꯣ ꯅꯨꯄꯤ ꯃꯆꯥꯁꯤꯒꯤ ꯐꯣꯟ ꯅꯝꯕꯔ ꯂꯧꯁꯜꯂꯨꯅꯦ ꯄꯥꯕꯨꯡꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦꯅꯦ ꯅꯨꯄꯤ ꯃꯆꯥꯁꯤ ꯐꯣꯟ ꯅꯝꯕꯔ ꯂꯧꯁꯜꯂꯨꯅꯦ ꯄꯥꯕꯨꯡ ꯐꯣꯟ ꯅꯝꯕꯔꯕꯨꯗꯤ ꯌꯥꯎꯔꯦ ꯐꯣꯟ ꯅꯝꯕꯔ ꯌꯥꯎꯔꯦ ꯀꯔꯤꯅꯣꯅꯦ ꯐꯣꯟ ꯅꯝꯕꯔꯒꯥꯏꯁꯤ ꯍꯣꯏ ꯄꯥꯕꯨꯡ ꯃꯥꯒꯤ ꯂꯨꯍꯣꯡꯕ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯦ ꯍꯥꯏꯗꯅ ꯑꯩꯒꯤ ꯐꯣꯟ ꯅꯝꯕꯔ ꯃꯥꯅ ꯂꯧꯈ꯭ꯔꯕꯅꯤ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯃꯥ ꯂꯨꯍꯣꯡꯗꯣꯔꯕ꯭ꯔꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯄꯥꯕꯨꯡ ꯃꯥꯁꯨ ꯌꯨꯝꯗ ꯂꯨꯍꯣꯡꯗꯕ ꯌꯥꯗꯦ ꯍꯥꯏꯕꯗꯒꯤ yumda haidara kibani. Ha! Adudi ꯑꯩꯈꯣꯏꯒꯤꯁꯨ ꯋꯥꯐꯝ ꯑꯁꯤ ꯇꯥꯗ ꯋꯥꯐꯝꯁꯤꯕꯨ ꯏꯆꯥꯅꯨꯄꯥꯁꯨ ꯂꯨꯍꯣꯡꯕꯤꯗꯧꯔꯕ꯭ꯔꯥ? ꯊꯧꯗꯣꯛ ꯋꯥꯊꯣꯛꯇ ꯏꯆꯥꯅꯨꯄꯤꯒꯤ ꯍꯦꯛ ꯄꯨꯜꯂꯨꯔꯕꯅꯤꯅ ꯂꯨꯍꯣꯡꯒꯗꯕ ꯈꯣꯠꯀꯗꯕ ꯂꯩꯔꯗꯤ 이베마 넘버도 록살루드나 하이 나봉식이 넘버도 록살루네 빠봉 넘버 앵원에 야오리 오오오 파레 아두디 이봉어 루홍 공동보기도 너희 빠오가 레라수 이코이다 헥타 하이롱네 꼬이봉어 이샤누피가 거기 간네 헥타 라케 얌노 농아레 ngasi 이샤누피게 헥 불러 뿐느라 이샤누피기 뿐식수 송이 이샤누빠나 깔레나 하비레 따다 시드기리 코이 탕도 와톡 짠나드나
ꯃꯔꯨꯞ ꯃꯄꯥꯡꯒꯨꯝ ꯍꯣꯏꯅꯦꯍꯦ ꯑꯗꯨꯕꯨꯗꯤ ꯑꯗꯨꯕꯨ ꯋꯥꯐꯝꯁꯤ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏꯗ ꯑꯩꯕꯨ ꯇꯥꯕꯗ ꯀꯔꯤꯅꯣ ꯄꯥꯕꯨꯡ ꯈꯣꯏ ꯁꯤꯗꯩꯗ ꯑꯗꯨꯝ ꯂꯩꯕ ꯌꯥꯔꯗ꯭ꯔꯣ ꯁꯔ ꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯑꯥꯕꯧ ꯊꯤꯟꯈꯤꯗ꯭ꯔꯥ ꯁꯔ ꯒꯥꯡꯃꯩ ꯃꯈꯣꯏꯅ ꯈꯔ ꯍꯥꯏꯗꯔꯤꯕꯅꯤꯅ ꯑꯩꯈꯣꯏ ꯑꯃꯨꯛ ꯊꯤꯟꯕꯤꯔꯝꯃꯁꯤ ꯐꯅꯤ ꯁꯔ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯄꯥꯕꯨꯡ ꯈꯣꯏ ꯑꯗꯨꯒ ꯏꯆꯟ ꯅꯈꯣꯏ ꯒꯥꯔꯤꯗ ꯀꯥꯈꯠꯄꯅ ꯐꯔꯅꯤꯌꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯌꯨꯝ ꯐꯥꯎꯕ ꯊꯤꯜꯂꯝꯅꯕꯒꯤ ꯐꯔꯦ ꯁꯔ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯊꯤꯟꯕꯤꯔꯅꯤ ꯍꯥꯏꯕꯤꯔꯕꯅꯤ나 ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯇꯥꯗꯥ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯐꯅꯤꯅꯣ 이베마 ꯑꯩꯈꯣꯏ ꯂꯩꯍꯧꯔꯒꯦꯀꯣ 이베마 메리나ꯐꯖꯅ ꯌꯧꯔꯣꯀꯣ 이베마 ꯍꯣꯏ ꯄꯥꯕꯨꯡ ꯗꯥꯁꯟꯖꯧ ꯆꯠꯂꯨꯈꯤꯒꯦ ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯥꯎꯅꯤꯀꯣ 메리나 ꯑꯩꯅ ꯍꯥꯏꯕꯗꯨꯁꯨ ꯀꯥꯎꯒꯅꯨ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯂꯩꯍꯧꯔꯒꯦ ꯐꯔꯦ ꯑꯗꯨꯗꯤ ꯆꯠꯂꯨꯈꯤꯒꯦ ꯕꯥꯏ ꯌꯥꯔꯦ ꯂꯥꯛꯑꯣꯅꯦ ꯊꯦꯡꯈ꯭ꯔꯦ ꯂꯥꯛꯑꯣꯅꯦ ꯅꯣꯏꯕꯣ ꯀꯔꯤꯅꯣꯅꯦ ꯍꯣꯔꯦꯟ ꯀꯣꯟꯅ ꯑꯃꯨꯛ ꯍꯥꯏꯅꯔꯁꯤ ꯌꯥꯔꯗꯕ ꯀꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ ꯍꯥꯏ ꯅꯪ ꯅꯨꯄꯤ ꯃꯆꯥꯁꯤꯕꯨ ꯅꯠꯇꯦ ꯃꯥꯒ ꯑꯍꯤꯡ ꯑꯃ ꯂꯩꯃꯤꯟꯅꯩ ꯍꯥꯏꯔꯤꯁꯤꯕꯨ ꯑꯁ ꯄꯥꯕꯨꯡ ꯃꯈꯣꯡꯁꯤ ꯁꯨꯖꯟꯗꯅ ꯂꯩꯔꯝꯕꯗꯒꯤ 마수 ꯆꯦꯟꯕ ꯉꯝꯗꯕ ꯑꯗꯨꯗꯒꯤ ꯑꯩꯒ ꯊꯦꯡꯅꯕꯗꯒꯤ ꯑꯩꯅ ꯊꯥꯡꯕꯣꯏ ꯆꯤꯡꯕꯣꯏ ꯇꯧꯔꯒ ꯑꯗꯨꯝ ꯆꯠꯃꯤꯟꯅꯔꯕ ꯊꯥꯡꯕꯣꯏ ꯆꯤꯡꯕꯣꯏ ꯍꯩ ꯀꯔꯤꯅꯣꯅꯦ ꯅꯨꯄꯤ ꯃꯆꯥꯁꯤꯕꯨ ꯃꯥꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯅꯪꯕꯨ ꯀꯔꯤꯃꯇ ꯍꯪꯍꯧꯗ꯭ꯔꯕꯅꯦ ꯅꯪꯕꯨ ꯑꯁ ꯄꯥꯕꯨꯡ ꯃꯤꯗꯣ ꯌꯦꯡꯅꯔꯦ ꯀꯩꯗꯧꯔꯒꯦ ꯍꯩ ꯌꯦꯡꯅꯁꯅꯨꯅꯦ ꯑꯩꯅ ꯅꯉꯣꯟꯗ ꯌꯨꯝ ꯑꯁꯤꯗ ꯀꯧꯕꯁꯤꯗꯤ ꯅꯨꯄꯤ ꯃꯆꯥꯁꯤ ꯊꯦꯡꯅꯅꯕꯒꯤ ꯍꯁ ꯑꯩꯅꯗꯤ ꯑꯩꯅ ꯀꯧꯔꯨꯕꯗꯒꯤ ꯅꯣꯡꯃꯩ ꯀꯥꯞꯅꯔꯦ ꯏꯆꯥ ꯊꯤꯐꯝ ꯈꯪꯗ꯭ꯔꯦꯅ ꯋꯥꯔꯤꯁꯤꯗꯤ ꯑꯩꯅ ꯀꯧꯕꯁꯤ ꯆꯨꯝꯕꯖꯥꯠꯅꯤꯗꯅ ꯍꯩꯁ ꯍꯩ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯅꯝꯕꯔꯗꯣ ꯑꯩꯉꯣꯟꯗ ꯄꯤꯌꯨꯀꯣ ꯑꯩ ꯌꯨꯝ ꯌꯧꯕꯒꯅꯦ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯑꯄꯣꯛꯄ ꯃꯄꯥꯗꯨꯒꯁꯨ ꯀꯔꯤꯅꯣ ꯑꯩ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯇꯧꯒꯦ ꯄꯥꯕꯨꯡ ꯂꯨꯍꯣꯡꯅꯅꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯃꯥꯁꯨ ꯁꯤꯟꯅꯩ ꯍꯥꯏꯕꯅꯤ ꯍꯩ ꯂꯨꯍꯣꯡꯅꯅꯕꯒꯤ ꯁꯤꯟꯅꯕ ꯑꯣꯏꯔꯕꯁꯨ ꯂꯨꯍꯣꯡꯅꯦꯅ ꯍꯧꯖꯤꯛ ꯕꯥꯔꯇꯣꯟ ꯆꯠꯄꯗꯤ ꯅꯠꯇ꯭ꯔꯤꯗꯅ ꯀꯔꯤꯅꯣꯅꯦ ꯀꯔꯤꯅꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯁꯨ ꯂꯨꯍꯣꯡꯕꯒꯤ ꯍꯥꯏꯔꯤꯗꯨꯕꯨ ꯃꯥꯅ ꯍꯥꯏꯔꯝꯒꯨꯝ ꯇꯧꯔꯤꯗꯨꯕꯨ ꯑꯩ ꯀꯝꯗꯧꯕꯅꯣꯅꯦ ꯃꯗꯨꯕꯣ ꯄꯥꯕꯨꯡ ꯑꯩꯁꯨ ꯄꯥꯕꯨꯡꯅ ꯌꯨꯝꯗ ꯀꯧꯔꯤꯁꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯗ ꯈꯟꯅꯅꯤ ꯍꯥꯏꯕꯗꯒꯤ ꯀꯧꯕꯅꯦꯅ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤꯕꯅꯤ ꯀꯩꯗꯧꯕꯒꯤ ꯑꯗꯨ ꯍꯥꯏꯔꯨꯏꯅꯣ ꯅꯪꯕꯣ ꯄꯥꯕꯨꯡꯅ ꯍꯧꯖꯤꯛ ꯃꯧ ꯊꯤꯔꯤ ꯃꯧ ꯂꯩꯇꯗꯅ ꯅꯠꯇꯦ ꯃꯧꯗꯣ ꯑꯐꯪꯕ ꯑꯃ ꯍꯣꯡꯅꯤ ꯍꯥꯏꯌꯦꯅ ꯑꯗꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ ꯑꯁ ꯄꯥꯕꯨꯡ ꯌꯥꯔꯦꯕ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯌꯨꯝꯗ ꯆꯠꯅꯕ ꯇꯧꯔꯁꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏ ꯌꯨꯝꯗꯨꯗꯤ ꯆꯠꯀꯗꯧꯕꯒꯤ ꯑꯗꯨꯝ ꯂꯩꯔꯕꯅꯤꯅꯦ ꯅꯪꯅ ꯆꯠꯂꯤꯕ ꯊꯕꯛꯇꯨ ꯐꯣꯜ ꯇꯥꯔꯒ ꯂꯥꯛꯄ ꯑꯣꯏꯔꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅꯤ ꯐꯣꯡꯅ ꯅꯨꯄꯥ ꯊꯣꯛꯈꯤꯗ꯭ꯔꯦꯗꯀꯣ 이씨, 숙중 피란 잡아 왕자와 하이 낭나 마두다수 강나 산망 안보 이라바디 파가다마 누파 톡틴 나이나 생라릭 따드니는 타와 여르스 스포모 미로니 형나리바 살라시바 바보 아이 살라시 얌양나 살라시로 아이 낭기 폰도는 용 핵 여보게네 마두디 넘버 둘 톡프라 바보 폰도네 들어보수 시에디 여리 하이 시에디 여르디 헉죽부 비로네 이봐 허제 헤도 폰 도게네 바보 아무튼 아비 코게도 보기 꼬나 떨어시게 도록해 파래 자실러 아이디 낭나 할락다마다 아이는 와리버시디 쇼나 람비마디 신마자니드나 아이씨 마얌 부나마두디 юм다 할라세 이사노 파팡아버니나 마얌 라오 마얌 юм다네 농아이부 퐁도르세 농아이부 와리버스 레게도리 마얌 짜나바 tau세 다다 아이코이부스 그래 여한부고 아이 라또 라오네 뚱 터로 라오네 자실러 아이 너 저기 라오네 너희 지금부터 라오네 나해 다다 나해 그야도 농아이라버노네 낭나 띠ꯛ다 가이드나 락버시다 이마디네 아이디 파몽다 나한마카이 나하도는 레베도 아이디 이사가지 칸칸 깐크레네 이빠이 호도는 레이크라버니네 낭보 그리기노 이마 아이나 하이두디 아이 낭나바 락게니 마다도 하이게두디 아이코이네 까우르버데기 나타나네 하 어와하바 따게 떠름이시보 ꯑꯩꯈꯣꯏꯅ ꯀꯧꯔꯝꯗ꯭ꯔꯕꯗꯤ ꯅꯪ ꯃꯗꯨꯒꯤ ꯑꯋꯥꯕꯗꯨ ꯇꯥꯔꯝꯒꯗ꯭ꯔꯅꯦ ꯑꯁ ꯀꯔꯤꯒꯤ ꯑꯋꯥꯕꯅꯣꯁꯦ ꯁꯨꯝꯅ ꯊꯣꯛꯑꯗꯅ ꯇꯝꯃꯤꯅꯤꯁꯦ ꯏꯁꯣꯔꯅꯅꯦ ꯁꯤꯜꯂꯤꯅꯤ ꯃꯁꯤꯗ ꯊꯣꯛꯁꯅꯨ ꯍꯥꯏꯗꯅ ꯏꯁꯣꯔꯅ ꯁꯤꯜꯂꯤꯅꯤ ꯍꯥꯏꯅꯦ ꯅꯣꯡꯃꯩꯗꯨꯅ ꯀꯥꯞꯄꯝꯃꯤꯕꯗꯨ ꯅꯪꯉꯣꯟꯗ ꯑꯣꯟꯁꯟꯗꯅ ꯄꯥꯜꯂꯝꯂꯕꯗꯤ ꯅꯪꯕꯨ ꯀꯔꯤ ꯑꯣꯏꯒꯗꯒꯦ ꯑꯝꯇ ꯊꯝꯃꯨꯅꯦ ꯅꯈꯨꯠꯇꯣ ꯀꯣꯗꯣꯛ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ ꯏꯃꯥ ꯁꯤ ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯨ ꯂꯣꯏꯁꯟꯕꯅꯤ ꯉꯥꯏꯈꯣꯁꯦ ꯑꯃꯨꯛꯇ ꯑꯣꯟꯁꯜꯂꯣꯛꯁꯦ ꯏꯃꯥꯅꯦ ꯅꯪꯒꯤ ꯅꯁꯛꯇꯨ ꯎꯗꯕ ꯀꯨꯏꯔꯦ ꯏꯃꯥꯗ ꯑꯣꯟꯁꯤꯜꯂꯣ ꯏꯃꯥ ꯃꯨꯟꯅ ꯌꯦꯡꯂꯒꯅꯦ 이사바 아무것도 이미치네 뭉시나 아무것도 이행게세 시 솜도 언체록세 영어해 낭이 세히 마당시
ꯌꯨꯝ ꯄꯥꯟꯕꯒꯤ ꯃꯇꯝ ꯍꯥꯏꯕꯗꯣ ꯆꯞ ꯆꯥꯔꯕꯅꯤ ꯇꯧꯔꯛꯑꯅꯤ ꯑꯗꯨꯒꯤ ꯅꯠꯇ꯭ꯔꯕ ꯏꯃꯥ ꯍꯣꯏꯅ ꯇꯧꯔꯤꯁꯦ ꯌꯨꯝ ꯄꯥꯟꯕꯒꯤ ꯃꯗꯨꯒꯤ ꯃꯇꯥꯡꯗꯨ ꯈꯟꯅꯕꯗ ꯑꯩꯁꯦ ꯅꯣꯡꯉꯥꯜꯂꯒ ꯂꯥꯛꯑꯃꯗꯤꯅꯦ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯇꯣ ꯀꯔꯤꯝꯇ ꯊꯣꯛꯂꯣꯏꯗꯧꯅꯦꯕ ꯐꯔꯦꯁꯦ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯑꯗꯨꯒꯤ ꯋꯥꯐꯝꯗꯨꯕꯨ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯝ ꯅꯀꯣꯛꯇꯨꯗ ꯈꯟꯗꯅ ꯂꯩꯔꯤꯕ꯭ꯔꯣ ꯅꯪꯕꯣ ꯏꯃꯥꯅ ꯍꯥꯏꯕꯗꯤ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯇꯣ ꯊꯣꯛꯈ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯇꯣ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯗꯅ ꯅꯪ ꯅꯌꯨꯝ ꯄꯥꯜꯂꯔꯣꯏ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯥ ꯅꯌꯨꯝ ꯄꯥꯜꯂꯔꯣꯏ ꯍꯥꯏꯔꯤꯕ꯭ꯔꯕ ꯅꯪꯒ ꯈꯪꯅꯖꯕ ꯀꯅꯥ ꯂꯩꯅ ꯍꯪꯉꯤ ꯅꯪ ꯀꯅꯥꯃꯠꯇ ꯂꯩꯇꯦꯅ ꯍꯥꯏꯔꯤ ꯅꯠꯇꯦ ꯅꯪꯅ ꯃꯈꯥꯔꯣꯝꯒꯤꯗꯨꯁꯨ ꯅꯪꯅ ꯄꯥꯝꯗꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯏꯃꯥ ꯑꯩꯅ ꯅꯍꯥꯟ ꯍꯥꯏꯈ꯭ꯔꯦ ꯃꯈꯥꯔꯣꯝꯒꯤꯗꯣ ꯑꯩ ꯍꯩꯅꯗꯦ ꯑꯥꯗ ꯑꯩꯅ ꯂꯩꯔꯤꯁꯤꯁꯨꯅꯦ ꯖꯣꯟ ꯀꯧꯕ ꯑꯃ ꯂꯩ ꯑꯁ ꯌꯥꯝꯅ ꯍꯩꯅꯈꯤꯗ꯭ꯔꯕ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯂꯤꯅꯤꯅ ꯃꯅꯤꯡꯗꯣ ꯏꯆꯤꯡ ꯆꯤꯡꯙꯔꯒ ꯁꯦꯠꯂꯒꯅꯦ ꯁꯦꯜ ꯊꯨꯝꯕꯗꯤ ꯄꯥꯏ ꯍꯥꯏꯕꯕꯨ ꯃꯁꯛ ꯃꯁꯥꯗꯣ ꯒꯨꯂꯤ ꯆꯥꯕꯗꯧꯅ ꯑꯁ ꯍꯩꯅꯗꯦꯗ ꯏꯃꯥ ꯑꯩꯅꯦ ꯌꯨꯝ ꯄꯥꯟꯕꯒꯤ ꯃꯇꯥꯡꯁꯦ ꯍꯧꯗꯣꯔꯛꯄꯒ ꯑꯩ ꯕꯤꯠ ꯌꯥꯝꯅ ꯇꯦꯛꯑꯦꯕ ꯏꯃꯥ ꯑꯩ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦꯕ ꯍꯩꯃꯥ ꯅꯪꯅ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯔꯗꯤ ꯀꯅꯥꯅꯣ ꯅꯪꯅ ꯌꯦꯡꯅꯤꯡꯉꯤꯗꯣ ꯍꯥꯏꯔꯣꯗꯅ ꯍꯥꯏꯌꯨꯅꯦ ꯏꯃꯥꯗ ꯍꯥꯏꯌꯣ ꯅꯪꯅ ꯌꯦꯡꯅꯤꯡꯉꯤꯗꯣ ꯀꯅꯥꯗꯅꯣ ꯍꯥꯏꯌꯣ ꯅꯠꯇꯦ ꯅꯪꯅ ꯈꯟꯖꯕ ꯅꯤꯡꯖꯕ ꯂꯩꯕ꯭ꯔꯕ ꯂꯩꯇꯦ ꯑꯃꯇ ꯏꯃꯥ ꯈꯣꯏꯗꯧ ꯌꯥꯝꯅ ꯁꯧꯒꯠꯂꯛꯏ ꯇꯣꯠꯁꯤꯁꯦ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯈꯟꯅꯔꯒꯨꯝꯁꯤꯁꯦ ꯑꯩꯅꯦ ꯊꯕꯛ ꯑꯝꯇ ꯂꯣꯏꯁꯜꯂꯨꯈꯤꯒꯦ ꯑꯩꯅꯦ ꯍꯌꯦꯡ ꯂꯥꯡꯆꯤꯜꯂ ꯑꯩ ꯑꯃꯨꯛ ꯆꯠꯇꯕ ꯌꯥꯔꯣꯏꯀꯣ ꯍꯥꯏ ꯌꯥꯔꯣꯏꯀꯣ ꯅꯄꯥꯕꯨꯡꯅꯅꯦ ꯑꯥꯗ ꯃꯤ ꯎꯅꯕ ꯆꯠꯈ꯭ꯔꯤꯕꯅꯤ ꯀꯔꯤꯗꯧꯕ ꯎꯅꯔꯤꯕ ꯅꯠꯇꯦ ꯀꯔꯤꯒꯤꯅꯣꯕ ꯎꯅꯕ ꯆꯠꯈ꯭ꯔꯤꯕꯕꯨ ꯑꯣ ꯂꯨꯍꯣꯡꯕꯒꯤ ꯃꯔꯨꯞ ꯑꯃ ꯅꯪꯒꯤ ꯌꯥꯎꯕꯅꯤ ꯃꯔꯨꯞꯇꯣ ꯍꯟꯗꯛ ꯅꯪ ꯐꯪꯕꯅ ꯍꯥꯏꯅꯕꯗꯨ ꯌꯥꯔꯦ ꯑꯗꯨꯒꯤꯅꯦ ꯁꯦꯟꯐꯝꯗꯨ ꯌꯥꯔꯒꯗꯤꯅꯦ ꯀꯅꯥꯒꯤꯅꯣ ꯃꯆꯥꯅꯨꯄꯥ ꯑꯃ ꯍꯥꯏꯕꯅꯤ ꯑꯣ ꯑꯗꯨ ꯍꯥꯏꯅꯔꯒꯅꯦ ꯀꯔꯤꯅꯣ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯅꯅꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯁꯤꯗꯅꯦ ꯑꯁꯦꯡꯕꯗꯨ ꯈꯪꯅꯔꯒꯅꯦ ꯍꯟꯗꯛꯀꯤ ꯊꯥꯁꯤꯗꯗꯤ ꯅꯄꯣꯛ ꯊꯥꯁꯨ ꯇꯥꯗꯦ ꯍꯌꯦꯡ ꯐꯔꯦ ꯂꯝꯇꯥꯗꯗꯤ ꯅꯄꯣꯛ ꯊꯥ ꯇꯥꯏ ꯌꯥꯔꯣꯏ ꯍꯥꯏ ꯑꯗꯨꯅꯅꯦ ꯂꯨꯍꯣꯡꯍꯧꯅꯅꯕꯒꯤꯅꯦ ꯍꯟꯗꯛ ꯈꯟꯅꯔꯤꯁꯦ ꯀꯩꯅꯣ ꯏꯃꯥ ꯍꯥꯏꯁꯤꯕꯣ ꯍꯧꯖꯤꯛꯄꯨ ꯂꯨꯍꯣꯡꯅꯕ ꯃꯇꯝꯂꯣ ꯍꯩ ꯃꯇꯝꯁꯤ ꯐꯠꯇ꯭ꯔꯕꯅꯤꯅꯦ ꯃꯇꯝ ꯌꯥꯝ ꯐꯠꯇ꯭ꯔꯕꯅꯤ ꯅꯪꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯍꯥꯏꯕꯗꯨꯗꯤ ꯍꯌꯦꯡꯅꯦ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯩꯔꯒ ꯃꯈꯥ ꯇꯥꯕꯗꯣ ꯀꯔꯤꯅꯣ ꯑꯗꯨꯝ ꯍꯣꯠꯅꯖꯕ ꯌꯥꯏ ꯃꯇꯝꯁꯦ ꯌꯧꯈ꯭ꯔꯕꯅꯤꯀꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯪꯅꯦ ꯏꯃꯥꯕꯨꯅꯦ ꯃꯈꯥ ꯇꯥꯅ ꯐꯃꯨꯡꯗ ꯍꯤꯞꯅꯕꯒꯤ ꯍꯣꯠꯅꯔꯅꯨ ꯅꯥꯏꯗꯤ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗꯗꯤ ꯅꯥꯍꯦꯗꯅ ꯁꯨꯝ ꯍꯥꯏꯔꯝꯃꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯍꯥꯏꯔꯛꯄꯗꯤ ꯁꯨꯝ ꯀꯟꯈꯠꯂꯦ ꯀꯟꯈꯠꯇꯕ ꯌꯥꯔꯤꯕ꯭ꯔꯅꯦ ꯅꯪꯕꯣ ꯅꯪꯒꯤꯗꯃꯛꯇꯅꯤꯅꯦ ꯏꯃꯥꯅ ꯈꯜꯂꯤꯁꯦ ꯅꯪꯒꯤ ꯂꯣꯏꯁꯤꯜꯂꯕ ꯑꯗꯨꯒ ꯅꯅꯥꯎ ꯅꯨꯄꯤꯁꯤꯡꯁꯤꯒꯤ ꯂꯣꯏꯁꯤꯜꯂꯒ ꯀꯣꯟꯕꯗ ꯅꯨꯄꯥꯁꯤꯒ ꯂꯣꯏꯁꯤꯜꯂꯗꯤꯅꯦ ꯏꯃꯥ ꯁꯤꯔꯕꯁꯨ ꯌꯥꯔꯦ ꯑꯗꯨꯇꯅꯤꯅꯦ ꯏꯃꯥꯅ ꯈꯜꯂꯤꯕꯁꯦ ꯏꯃꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯄꯜꯂꯛꯀꯅꯨ ꯑꯩ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯀꯔꯤꯒꯤꯅꯣꯅꯦ ꯅꯪꯕꯣ ꯅꯠꯇꯦ ꯅꯪꯅ ꯍꯦꯛ ꯂꯥꯛꯄꯁꯤꯗꯒꯤ ꯏꯍꯥ ꯍꯔꯥꯎꯗꯦꯅꯦ ꯅꯪꯕꯣ ꯅꯁꯥꯗꯣ ꯎꯝꯆꯥꯛꯅꯕꯒꯨꯝꯕ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕꯒꯨꯝꯕ ꯅꯠꯇꯦ ꯅꯁꯥꯒꯤ ꯅꯪꯒꯤꯅꯤ ꯍꯥꯏꯕꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯆꯩ ꯑꯃ ꯇꯧꯍꯧꯕꯗꯧꯅ ꯇꯧꯕꯗꯧꯅ ꯀꯔꯤ ꯇꯧꯔꯒꯦ ꯅꯪꯕꯣ ꯏꯃꯥꯗ ꯍꯥꯏꯌꯨꯅꯦ ꯏꯃꯥꯅ ꯅꯪꯒꯤ ꯋꯥꯗꯨ ꯈꯪꯂꯗꯤ ꯏꯃꯥꯅ ꯀꯔꯤꯅꯣ ꯑꯩꯅ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦꯅꯦ ꯑꯁ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯑꯃꯨꯛ ꯑꯩꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯑꯃꯨꯛ ꯀꯅꯥꯅꯣ ꯅꯨꯄꯥ ꯑꯃ ꯍꯥꯏꯅꯅꯤ ꯍꯥꯏꯗꯨꯕꯨ ꯑꯁ ꯀꯔꯤꯅꯣ ꯑꯩꯅ ꯍꯟꯗꯛ ꯂꯥꯛꯏꯁꯤꯕꯨ ꯂꯨꯍꯣꯡꯕ ꯂꯥꯛꯏꯔꯕ ꯑꯩꯁꯤꯕꯣ ꯑꯩꯅ ꯃꯔꯣꯜ ꯑꯃ ꯑꯁꯣꯝꯗ ꯑꯃꯨꯛ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯂꯨꯍꯣꯡꯒꯗꯧꯔꯦ ꯍꯥꯏꯌꯦꯅ ꯑꯩꯅ ꯀꯣꯛ ꯍꯥꯏꯖꯜꯂꯝꯃꯤ ꯁꯣꯝꯗ ꯂꯨꯍꯣꯡꯅꯕ ꯅꯨꯄꯥꯁꯨ ꯂꯩꯇ꯭ꯔꯤꯉꯩꯗ ꯑꯗꯨꯒ ꯁꯣꯝꯗꯅ ꯑꯁꯦꯡꯕꯃꯛꯀꯤ ꯑꯩꯕꯨ ꯂꯨꯍꯣꯡꯅꯅꯕꯒꯤ ꯋꯥ ꯈꯟꯅꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ ꯍꯩ ꯈꯟꯅꯕ ꯅꯠꯇꯦꯅꯦ ꯋꯥꯗꯨ ꯂꯦꯞꯅꯕꯅꯤꯅꯦ ꯁꯦꯜꯗꯨ ꯂꯩꯇ꯭ꯔꯕꯗꯤ ꯍꯥꯟꯅ ꯍꯣꯡꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯁꯦꯜꯗꯣ ꯍꯥꯟꯅꯅꯦ ꯃꯗꯨꯒꯤꯅꯦ ꯂꯣꯏꯅ ꯋꯥ ꯂꯣꯏꯁꯤꯟꯅꯔꯕ ꯃꯇꯨꯡꯗ ꯅꯄꯥꯕꯨꯡꯅꯅꯦ ꯅꯪꯅꯁꯨ ꯅꯁꯥꯒꯤ ꯑꯄꯥꯝꯕꯗꯣ ꯅꯪꯅ ꯍꯥꯏꯗ꯭ꯔꯕꯅꯤꯅ ꯅꯄꯥꯕꯨꯡꯅ ꯅꯪꯒꯤꯗꯃꯛꯇ ꯐꯅꯕ ꯁꯤꯟꯒꯅꯤ ꯁꯤꯅꯤꯗꯅ ꯑꯁ ꯇꯜꯂꯤ ꯀꯩꯁꯨ ꯑꯩ ꯉꯝꯃꯣꯏ ꯍꯥꯏꯔꯤꯕꯁꯤ ꯑꯩ ꯉꯝꯗꯕ ꯌꯥꯔꯣꯏ ꯃꯗꯨꯒꯤ ꯃꯇꯝꯗꯣ ꯍꯦꯟꯇꯣꯛꯑꯕꯅꯤ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯅꯍꯥꯟꯅ ꯅꯪꯅ ꯅꯤꯡꯖꯕ ꯂꯩꯔꯕꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯍꯥꯏꯗ꯭ꯔో ꯅꯪꯕꯨ ꯀꯅꯥꯃꯠꯇ ꯈꯪꯅꯗꯦ ꯀꯅꯥꯃꯠꯇ ꯂꯩꯇꯦ ꯍꯥꯏꯗꯥꯏꯅꯦ ꯅꯪꯕꯨ ꯑꯗꯨ ꯑꯣꯏꯔꯁꯨ ꯏꯃꯥ ꯌꯥꯝꯅ ꯌꯥꯡꯅ ꯂꯦꯞꯁꯟꯃꯜꯂꯦ ꯈꯔ ꯇꯞꯅ ꯈꯟꯅꯔꯁꯨ ꯌꯥꯕꯗꯨꯕꯨ ꯅꯈꯣꯏꯅ ꯀꯔꯤꯒꯤꯅꯣ ꯌꯨꯝ ꯑꯁꯤꯗ ꯑꯩ ꯌꯥꯝ ꯂꯩꯍꯟꯅꯤꯡꯗ꯭ꯔꯕ꯭ꯔꯕ ꯌꯨꯝꯁꯤꯗ ꯑꯩ ꯆꯥꯕ ꯇꯤꯡꯉꯤ ꯑꯩ ꯊꯥꯛꯄꯗ ꯋꯥꯔꯦ ꯍꯥꯏꯕ꯭ꯔꯣ ꯑꯗꯨ ꯑꯣꯏꯔꯒꯅꯦ ꯑꯩꯉꯣꯟꯗ ꯃꯗꯨꯒꯤ ꯍꯤꯁꯥꯞ ꯑꯃ ꯄꯤꯔꯛꯑꯣ ꯑꯩ ꯀꯗꯥꯏꯗꯒꯤꯅꯣ ꯄꯨꯔꯒ ꯂꯪꯉꯒ ꯑꯣꯏꯔꯁꯨ ꯑꯩ ꯂꯣꯏꯅ ꯁꯤꯡꯉꯒ ꯄꯤꯔꯛꯀꯦ ꯑꯩꯕꯨ ꯌꯨꯝ ꯑꯁꯤꯗ ꯌꯥꯝꯅ ꯂꯩꯍꯟꯅꯤꯡꯗꯕꯒꯤ ꯑꯉꯥꯎꯕꯤꯁꯤꯗꯤ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ ꯁꯦ ꯅꯄꯥꯕꯨꯡ ꯂꯥꯛꯑꯅꯤ ꯂꯥꯛꯑꯣ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯁꯤꯜꯂꯒꯅꯦ ꯊꯝꯃꯁꯤ ꯑꯗꯨꯒ ꯀꯔꯤꯅꯣ ꯈꯟꯅꯔꯁꯤ ꯂꯥꯛꯑꯣ ꯁꯦ ꯂꯥꯛꯑꯣꯅꯦ ꯂꯥꯛꯑꯣ ꯍꯥꯏꯕꯅꯦ ꯅꯪꯕꯨ ꯂꯥꯛꯑꯣꯅꯦ ꯃꯦꯔꯤꯅꯥ ꯂꯥꯛꯑꯣꯅꯦ ꯇꯜꯂꯦ ꯏꯃꯥꯅ ꯑꯃꯨꯛꯇꯪ ꯍꯥꯏꯗꯣꯛꯄꯤꯌꯨ ꯑꯩ ꯂꯨꯍꯣꯡꯕ ꯉꯝꯃꯔꯣꯏ ꯏꯃꯥ ꯑꯁ ꯑꯩꯅ ꯁꯣꯝꯗ ꯍꯥꯏꯖꯜꯂꯝꯃꯤꯗꯨꯒ ꯍꯦꯛꯇ ꯁꯣꯝꯗ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯅꯣꯏ ꯄꯥꯕꯨꯡꯅꯅꯦ ꯃꯨꯟꯅ ꯈꯟꯅꯔꯒꯅꯦ ꯋꯥꯔꯦꯞ ꯑꯁꯤ ꯂꯧꯈꯤꯕꯅꯤ ꯅꯣꯏ ꯄꯥꯕꯨꯡ ꯂꯥꯛꯑꯒ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯉꯁꯤ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯑꯁ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯩꯕꯨ ꯂꯨꯍꯣꯡꯗꯧꯔꯕ꯭ꯔꯥ ꯇꯧꯔꯤꯁꯤꯕꯣ ꯑꯁ
ꯌꯨꯝꯁꯤ ꯊꯥꯗꯣꯛꯒꯅꯦ ꯑꯩ ꯀꯗꯥꯏꯗꯅꯣ ꯆꯠꯈꯤꯅꯦ ꯑꯩ ꯌꯨꯝꯁꯤ ꯊꯥꯗꯣꯛꯑꯒ ꯆꯠꯈ꯭ꯔꯀꯥꯟꯗ ꯐꯒꯗꯕꯅꯦ ꯑꯩ ꯈꯪꯉꯤꯗꯅ ꯑꯩ ꯀꯔꯤꯅꯣ ꯎꯆꯦꯛꯀ ꯈꯣꯡꯗꯅ ꯑꯌꯨꯛꯁꯤꯗꯗꯤ ꯇꯧꯔꯤꯀꯣ ꯃꯌꯥꯝ ꯈꯪꯗꯦꯗ ꯀꯔꯝꯕ ꯃꯇꯝꯗꯅ ꯅꯣꯡꯁꯦ ꯐꯥꯠ ꯍꯦꯛꯇ ꯂꯥꯛꯑꯀꯥꯟꯗ ꯐꯥꯠ ꯍꯦꯛꯇ ꯆꯨꯕꯁꯤꯕꯨ ꯀꯔꯤꯅꯣ ꯈꯪꯗꯦꯅꯦ ꯑꯩꯅ ꯅꯍꯥꯟ ꯍꯥꯏꯔꯦ ꯅꯣꯡꯁꯨ ꯀꯔꯤꯁꯨ ꯄꯨꯝꯅꯃꯛꯁꯦ ꯃꯤꯅ ꯂꯣꯏꯅ ꯂꯩꯈ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯗꯅ ꯃꯤꯒꯤ ꯂꯝꯗꯗꯤ ꯇꯧꯗꯦꯀꯣ ꯃꯩꯇꯩꯒꯤ ꯂꯝꯗ ꯑꯣꯏꯅ ꯀꯔꯤꯅꯣ ꯂꯣꯏꯅ ꯑꯌꯥꯝꯕ ꯇꯧꯕ ꯇꯝꯄꯥꯛꯇ ꯑꯣꯏꯅ ꯅꯩꯕꯁꯤꯕꯨ ꯀꯔꯤꯅꯣ ꯈꯔꯅꯗꯤ ꯀꯔꯤꯅꯣ ꯑꯁ ꯕꯔꯞꯅꯤ ꯁꯤꯅꯤ ꯃꯈꯣꯏꯅ ꯈꯜꯂꯤꯁꯦ ꯇꯥꯔꯛꯏꯗꯣ ꯕꯔꯞ ꯅꯠꯇꯦꯅꯦ ꯂꯦꯟ ꯀꯧꯏꯅꯦ ꯂꯦꯟ ꯕꯔꯞ ꯍꯥꯏꯕꯗꯨꯗꯤ ꯑꯗꯨꯒ ꯇꯣꯉꯥꯜꯂꯤꯅꯦ ꯀꯔꯤꯅꯣ ꯕꯔꯞꯇꯨꯗꯤ ꯈꯨꯠꯅ ꯄꯥꯏꯕꯗꯨꯁꯨ ꯆꯣꯠꯄꯤꯕꯁꯨ ꯅꯠꯇꯦ ꯈꯣꯡꯒꯥꯎ ꯐꯨꯔꯤꯠꯇ ꯊꯦꯡꯕꯗꯁꯨ ꯈꯣꯡꯒꯥꯎ ꯐꯨꯔꯤꯠꯇ ꯏꯁꯤꯡ ꯄꯛꯄ ꯅꯠꯇꯦꯅꯦ ꯃꯐꯣꯟꯅꯤꯅꯦ ꯃꯐꯣꯟ ꯑꯁ ꯁꯤꯗꯩꯗ ꯀꯔꯤꯅꯣ ꯏꯝꯐꯥꯜ ꯃꯅꯨꯡꯗꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯀꯔꯤꯅꯣ ꯑꯁ ꯃꯈꯣꯏꯅ ꯈꯜꯂꯤꯁꯦ ꯎꯟ ꯁꯥꯟꯅꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯁ ꯀश्मीꯔꯗ ꯎꯟ ꯇꯣꯞ ꯇꯣꯞ ꯊꯣꯝꯕ ꯁꯥꯟꯅꯕꯗꯣ ꯂꯦꯟꯅ ꯊꯣꯝꯃꯒ ꯁꯥꯟꯅꯕꯒꯤ ꯋꯥꯅꯤꯗ ꯈꯔꯗꯤ ꯀꯔꯤꯅꯣ ꯇꯨꯝꯃꯒ ꯊꯥꯒꯠꯄ ꯑꯁ ꯃꯤꯅꯁꯨ ꯌꯥꯝꯅ ꯋꯥꯅꯗꯅ ꯀꯔꯤꯅꯣ ꯃꯁꯤꯗ ꯇꯤꯟ ꯍꯣꯗꯅ ꯂꯣꯏꯅ ꯌꯨꯝ ꯈꯨꯗꯤꯡꯃꯛ ꯖꯔꯞ ꯁꯥꯗꯅ ꯃꯤ ꯈꯨꯗꯤꯡꯃꯛ ꯀꯞꯅꯗꯅ ꯂꯩꯔꯤꯀꯣ खरा बरफ पूजा तौने करीनो सूमाय योम योम मतुम थागलगा सूमाय फी चिंखलगा सूमाय तौरगा नुपी अयुक्त सूमाय दुख थाबदौन बरफ मखुद पाइरगा सूमाय फोटो काप अंगकपुसना लेबानिको सही त ओइबा खोइगी लमदमसिदा लैरिबा मिसिंगसे येंगबदो थोना मिट काजे पुनाता नजबजानी खराना करीनो एस मोइना खलिजे एस उन मरक्ता तुम्मे हाइबगी मोंगनीने एस मंगोंदुदा करीनो सूमाय लोइना सल्लगा थादोगा करीनो खरा अमना मथक्तिगी थोइना दोला मथक्ता कारगा फोटो मु कापिनी आइदि सूमाय अवारानी सूमाय बरफ मथक्तुदि सल्ला तारा तुम्मे वारे अदुदि करीनो ओय अदु लेन कौबनिको बरफ नातेको नाना तोमिदो फुरि खोंगाव च लोइना सोलंगनी मथोंग मरम खांगदबा मीना वानारिबा मयामसिदि खांगदि करीनो इरम नला फजा फजना सेमनरगा गोरो गोरो सेनगदबदुदि अमतसु सेमनदे मसा मसागी युम सेमनबो होनबदा युमगी नाकंददि करीनो अमतसु नलासु सेमजु सेमनदि युम मम सारदि नला सेमबियो नला ड्रेन्स तो फजा फजना मागी दायित्व दुम लौबियो इसा इसागी नला दो फजा फजना सेंगदि अदु मीगी सेंथरासु दुम गोरो गोरो सेनखिदौबा करीनो मोइगिसु सेंगदे अखोइगिसु सेंगदे अखोइगिसु सेंगोय हायना लोइना लेरदि फुनजनबा ताबनिदना अदगिदि करीनो अमादगी चेंजलकपा अमादगी चेंजलो फजरे लोइनमक पकोरा सारगा लोइना था 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 लाउरगा लोइना चेंजन लेबदो अदुगी मथक्ता तावबो बरफतु दुम खुन पायरगा मु सनाबदुदि अस करी हायगदबो खंगदे सैदा नांगजनिंगबबुदि तारे हायबो मिट्टी ओंथौना नाखरे फाबदि फजैको बरफ ताबदौना करीनो लेन मयामदुना करी फान मनुंगदा तौगिबा मयामदो अस ख्वाइदगी वाबदी लाइरबगी युमदा फुथागिबदुनी इना खुनबगी युमदा फुथाबदुदि युम मनुंगदासु करिसु तौदे अस मना मसिंग थारिबा लौमी सिंग मयाम पुनमुना तौरिबदुदि मदुगी खल्लुबदा थमोय से लोइना कायरबनीने तौरिस करि हाइगदबनु खांगदेदा अखोइ सर गुड मॉर्निंग गामाई करिनो कैदोरगे सर करिनो ngasi ahingsu kaino pung amaga mene ni fu manga da karino manipur ji makhadang ongene haibra karino warning tawi hai madu su sumbi nahan su pung kun mari nong chugani haraga tawkibadan tamangamti section madi pai sir adu bu kamaina section ga dono yombo thori pulaga yab sunati askari hai ga dabno khangi da sir in chingna ba thori dun karino lot pula thamba yab sunati section ga dabani hai jibu sir kamaina section ga doino sir sit ke yauna sila di upali tik mathak to loi sito gradi makha da karino samane yum tak te yeng dar kudi mu manung da mi jing hoi launa sena ga dabdu sir madu gi khan madu nungai tabu wani da sir sumi ga mai kari gum matam da yum hum do khiba aduga yum do lena phudabadagi hoba maduna muk aman maduna taba thundering ब्रजताबगा हाइबदो ब्रजताबदा लेतबा यावबदुगा सासन सोकपा अदुगा थबक सुदुना लेबा मिसिंगदा ब्रजना पानबदगी सिबनाबा यावबसे मसिन ख्वाइदगी नुवाइत्रबदि युमदुदि टेक्लबसु अमहना साराबसु कैसु काइति लेखिद्रबा मियोय मगी थवाइ अमहना कौरगा अमक्लाहनबा हाइबदुदि यार सुम्मिने सर मदुसु अस सर करिनो होजिकसिबु हाना तौरमदबा मोंग मतौसि याम तौरिसिबु सर मसिबु कमाइ तौरजानु सर मीना सोमना कना लोइने लेइग्रे हारिसिबु सर चुम्बा जालो सर अदुना नंगी वानीदना कमाइने लेइबा यादोइनो सर अदुबदि फगीनीदा सर अदैदा मोय असोमददि तौदबदे सर सोम नाकंदा तौबदुदा तारकिनी पाउ असोमदसु ब्रजना पानबदगी लेते हाइबा पाउगसु लेबन अमोइरे मियोइबा थवाइ पानबसिंगनाने आइखोइना सिंगनरुबदगिनि करिनो सर सिंगनबा हाइबदि करिनो ngasi miyoiba karam chawba kalak mihoba amadi wakal khantadaba motong ngasi thawai panba singi marakta khwaidigi pangba kanglup ama oire haibada thoina lalaroidaban miyoiba na chakhutpagi thaurangi mayonda heina khongthak yangna sangsinna nabagi damak mahuksa gi khusem da chawna singna rubagi mahido ngasi di khoi miyoiba na phangniba mase mami shutaba horaledna mahuksa lairemina miyoiba khoi da pirakpa changking aduga malem gi lipak kya da uba phangni खुदम ओइने सही से अप्रैल थादा मालेम गे लेबा क्यादा नोंग का हेन चुदबा अदुगा हौजिंग नोंग चुरकपदगी मांगा था थोलिबसे अकन नोंग नुसिना मियोइबगी पुंछि क्या पिखम नकिबा पाउ क्या सुतारि
ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠ ꯀꯌꯥꯗꯁꯨ ꯃꯁꯤꯒꯤ ꯆꯩꯊꯦꯡ ꯅꯪꯂꯤ ꯃꯗꯨꯗ ꯅꯠꯇꯅ ꯏꯁꯤꯡ ꯏꯆꯥꯎ ꯀꯌꯥ ꯂꯦꯞꯇꯅ ꯊꯣꯔꯛꯂꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃꯥꯡ ꯑꯇꯥ ꯀꯌꯥ ꯊꯣꯛꯇꯨꯅ ꯃꯤꯑꯣꯏꯕꯗ ꯆꯩꯊꯦꯡ ꯅꯪꯂꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯌꯦꯡꯕ ꯇꯥꯔꯕꯁꯨ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯁꯤꯗ ꯊꯦꯡꯈꯥꯡ ꯀꯌꯥꯔꯛꯇ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯀꯟꯕ ꯂꯦꯟ ꯇꯥꯕ ꯑꯃꯗꯤ ꯕ꯭ꯔꯖ ꯇꯥꯕ ꯑꯗꯨꯒ ꯑꯉꯥꯡ ꯑꯃ ꯂꯩꯈꯤꯗꯕ ꯃꯗꯨꯗ ꯅꯠꯇꯦ ꯃꯤꯑꯣꯏ ꯃꯔꯤ ꯃꯉꯥꯁꯨ ꯐꯛꯅꯨꯡꯂꯣꯝꯗ ꯇꯧꯈ꯭ꯔꯤꯕꯗꯨꯅꯤ ꯃꯗꯨ ꯈꯛꯇ ꯅꯠꯇꯦ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤꯕꯒꯤ ꯊꯧꯗꯣꯛ ꯀꯌꯥꯃꯔꯨꯝ ꯌꯥꯎꯈ꯭ꯔꯦ ꯉꯁꯤꯃꯛ ꯆꯍꯤ ꯀꯌꯥꯁꯤꯗ ꯑꯃꯨꯛꯇ ꯊꯣꯛꯈꯤꯗ꯭ꯔꯕ ꯃꯑꯣꯡꯗ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥꯗ ꯄꯥꯛꯁꯟꯅ ꯅꯣꯡ ꯅꯨꯡꯁꯤꯠ ꯑꯗꯨꯒ ꯂꯦꯟ ꯇꯥꯕꯗꯒꯤ ꯌꯨꯝ ꯀꯩ ꯀꯌꯥ ꯍꯨꯝꯗꯣꯛꯈꯤꯗꯨꯅ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯄꯥꯛꯇꯛꯅꯅ ꯌꯨꯝ ꯀꯌꯥ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈ꯭ꯔꯦꯗꯅ ꯌꯨꯝꯒꯤ ꯌꯨꯝꯊꯛ ꯀꯨꯞꯂꯤꯕ ꯖꯤꯡꯒ ꯖꯔꯞ ꯁꯥꯕ ꯃꯈꯩ ꯂꯧꯕ ꯌꯥꯗꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯂꯤꯗꯅ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯇꯝꯕ ꯉꯝꯗꯕ ꯐꯤꯕꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯒꯤ ꯃꯤꯑꯣꯏ ꯀꯌꯥꯅ ꯂꯩꯐꯝ ꯂꯩꯇꯕꯒꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯃꯥꯌꯣꯛꯅꯔꯤ ꯍꯧꯖꯤꯛꯁꯨ ꯁ꯭ꯀꯨꯜꯗ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯂꯩꯅꯔꯤ ꯄꯨꯝꯅꯃꯛ ꯁꯤꯒꯤ ꯍꯧꯔꯛꯐꯝ ꯑꯁꯦ ꯉꯁꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯅꯩꯅꯗꯕ ꯌꯥꯗꯕ ꯐꯤꯕꯝ ꯑꯃꯗ ꯂꯥꯛꯂꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯌꯦꯡꯕ ꯇꯥꯔꯒꯁꯨ ꯑꯄꯨꯟꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯝ ꯆꯥꯗ 40 ꯆꯤꯡꯒꯤ ꯂꯝ ꯑꯣꯏꯔꯤ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯆꯥꯗ 10 ꯈꯛꯇꯗꯨꯅ ꯇꯝꯄꯥꯛꯀꯤ ꯂꯝ ꯑꯣꯏꯔꯤ ꯃꯅꯤꯄꯨꯔꯒꯤ ꯎꯃꯪꯒꯤ ꯑꯌꯥꯝꯕ ꯁꯔꯨꯛ ꯑꯁꯤ ꯆꯤꯡꯒꯤ ꯂꯝꯗ ꯂꯩꯔꯤꯕꯅꯤ ꯂꯣꯏꯅꯅ ꯇꯝꯄꯥꯛꯀꯤ ꯂꯝꯁꯤꯡ ꯑꯁꯤꯗ ꯎꯃꯪꯒꯤ ꯂꯝ ꯀꯌꯥꯗꯤ ꯂꯩꯇꯦ ꯑꯣꯐꯤꯁꯤꯌꯦꯜꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔꯒꯤ ꯎꯃꯪꯒꯤ ꯂꯝ ꯑꯁꯤ ꯀꯨꯝꯖꯥ 1938 ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ 18,993 ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯎꯃꯪꯒꯤ ꯄꯥꯛ ꯆꯥꯎꯕ ꯑꯁꯤ ꯀꯨꯝꯖꯥ 2012 ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ 13,999 ꯍꯟꯊꯔꯛꯈꯤ ꯍꯥꯏꯔꯤꯕ ꯆꯍꯤ ꯈꯔ ꯑꯁꯤꯗ ꯎꯃꯪꯒꯤ ꯑꯣꯏꯕ ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ 938 ꯑꯁꯤ ꯃꯥꯡꯈꯤ ꯍꯟꯊꯔꯛꯈꯤꯕ ꯎꯃꯪꯒꯤ ꯂꯝ ꯑꯁꯤ ꯀꯔꯝ ꯇꯧꯅ ꯍꯟꯊꯔꯛꯄꯅꯣ ꯍꯥꯏꯕꯁꯦ ꯍꯪꯒꯠꯅ ꯌꯦꯡꯕꯒꯤ ꯃꯊꯧ ꯑꯃꯈꯛ ꯇꯥꯔꯤ ꯀꯨꯝꯖꯥ 1938 ꯀꯨꯝꯖꯥ 1995 ꯎꯃꯪꯒꯤ ꯂꯝ ꯑꯁꯤ ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ 34 ꯍꯦꯟꯒꯠꯈꯤ ꯀꯨꯝꯖꯥ 2008 ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ 297 ꯃꯥꯡꯈꯤ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯀꯨꯝꯖꯥ 2019 ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ 130 2019 ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ 100 ꯃꯁꯤ ꯃꯥꯡꯈꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯀꯨꯝꯖꯥ 2015 ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ 39 ꯍꯦꯟꯒꯠꯄ ꯊꯦꯡꯅꯈꯤ ꯑꯗꯨꯒ ꯀꯨꯝꯖꯥ 2018 ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ 262 ꯑꯃꯨꯛꯀꯁꯨ ꯍꯦꯟꯒꯠꯄ ꯊꯦꯡꯅꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ 2017 ꯑꯄꯨꯟꯕ ꯎꯃꯪꯒꯤ ꯂꯝꯒꯤ ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ 137.1 ꯑꯃꯨꯛ ꯍꯟꯅ ꯃꯥꯡꯈꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯀꯨꯝꯖꯥ 2012 ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ 239 ꯃꯥꯡꯂꯝꯕ ꯑꯃꯨꯛꯀꯁꯨ ꯊꯦꯡꯅꯈꯤ ꯃꯅꯤꯄꯨꯔꯒꯤ ꯎꯃꯪꯒꯤ ꯄꯥꯛ ꯆꯥꯎꯕꯒꯤ ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ 938 ꯃꯥꯡꯈꯤꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯌꯥꯕ ꯃꯇꯝ ꯑꯃꯗꯤ ꯑꯣꯏꯗ꯭ꯔꯕꯅꯤ ꯃꯥꯡꯈ꯭ꯔꯤꯕ ꯎꯃꯪꯒꯤ ꯂꯝ ꯑꯁꯤ ꯀꯔꯤꯒꯤ ꯁꯤꯖꯤꯟꯅꯕꯅꯣ ꯑꯃꯗꯤ ꯉꯁꯤ ꯊꯤꯗꯣꯛꯇꯕ ꯌꯥꯔꯛꯇ꯭ꯔꯕꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯄꯥꯅꯕ ꯃꯇꯝꯗ ꯀꯨꯝꯖꯥ 1968 ꯀꯨꯝꯖꯥ 2012 ꯐꯥꯎꯕꯗ ꯃꯅꯤꯄꯨꯔꯗ ꯑꯅꯧꯕ ꯈꯨꯜ ꯀꯌꯥ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯄ ꯊꯦꯡꯅꯈꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯅꯧꯕ ꯈꯨꯜ 163 ꯃꯊꯛꯇ ꯅꯧꯅ ꯈꯨꯟꯗꯥꯔꯛꯄꯒꯤ ꯔꯤꯄꯣꯔꯠ ꯂꯩꯔꯝꯈꯤ ꯂꯣꯏꯅꯅ ꯆꯤꯡꯒꯤ ꯃꯐꯝ ꯀꯌꯥꯗ ꯎꯃꯪ ꯀꯣꯛꯊꯣꯛꯂꯒ ꯄꯣꯄꯤ ꯄꯥꯝꯕꯤꯁꯤꯡ ꯊꯥꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯑꯅꯧꯕ ꯑꯃꯗꯤ ꯅꯠꯇ꯭ꯔꯦ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯅꯩꯅꯕ ꯌꯥꯕ ꯋꯥꯐꯝꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯏꯁꯥꯒꯤ ꯑꯣꯏꯖꯕ ꯈꯔꯒꯤꯗꯃꯛ ꯃꯍꯧꯁꯥꯒꯤ ꯂꯥꯏꯔꯦꯝꯕꯤꯗ ꯁꯤꯡꯅꯔꯨꯕ ꯑꯃꯗꯤ ꯆꯥꯎꯈꯠꯄꯒꯤ ꯃꯤꯡꯗ ꯎꯃꯪ ꯀꯌꯥ ꯀꯣꯛꯊꯣꯛꯂꯨꯕꯒꯤ ꯃꯍꯩꯅ ꯉꯁꯤꯗꯤ ꯃꯤꯑꯣꯏꯕꯒꯤ ꯃꯊꯛꯇ ꯆꯩꯊꯦꯡ ꯄꯤꯔꯛꯇꯨꯅ ꯃꯤꯌꯥꯝꯅ ꯑꯋꯥꯕ ꯅꯪꯂꯛꯄꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯈꯪꯃꯤꯟꯅꯕ ꯃꯇꯝ ꯑꯣꯏꯔꯦ ꯑꯁ ꯌꯥꯝꯅ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯁꯔꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯁꯔ ꯑꯩꯗꯤ ꯑꯃꯠꯇꯁꯨ ꯈꯪꯗꯦ ꯁꯔ ꯑꯗꯨꯕꯨ ꯃꯄꯨꯝ ꯑꯣꯏꯅ ꯁꯔ ꯈꯔꯗꯤ ꯂꯧꯁꯤꯟꯖꯔꯦ ꯁꯔ ꯃꯔꯝꯗꯤ ꯍꯧꯈꯤꯕ ꯆꯍꯤ ꯈꯔ ꯑꯁꯤꯗ ꯁꯔ 1963 ꯍꯦꯟꯒꯠꯄ ꯑꯗꯨꯅ ꯎꯃꯪ ꯀꯣꯛꯊꯣꯛꯄ ꯃꯍꯧꯁꯥꯒꯤ ꯂꯥꯏꯔꯦꯝꯕꯤꯗ ꯑꯩꯈꯣꯏꯅ ꯁꯤꯡꯅꯔꯨꯕꯒꯤ ꯃꯗꯨꯒꯤ ꯃꯍꯩꯅꯤ ꯍꯥꯏꯕꯗꯨꯗꯤ ꯁꯔ ꯑꯆꯨꯝꯕꯅꯤ ꯒꯥꯡꯃꯩ ꯃꯗꯨꯃꯛꯅꯤ ꯑꯁ ꯈꯪꯗꯦꯗ ꯁꯔ ꯀꯔꯤꯅꯣ ꯂꯝꯕꯤꯗꯅ ꯁꯤꯗꯩꯗ ꯎꯖꯥꯎꯁꯦ ꯄ꯭ꯂꯥꯏ ꯐꯦꯛꯇꯔꯤꯒꯤꯅꯦ ꯑꯗꯨꯅꯦꯅ ꯃꯀꯣꯟ ꯒꯥꯔꯤꯁꯤꯡꯁꯤꯗ ꯄꯨꯔꯤꯕ ꯃꯌꯥꯝ ꯎ ꯑꯃꯃꯝꯅ ꯆꯍꯤ 100 ꯁꯨꯕ 200 ꯁꯨꯕꯒ ꯑꯣꯏꯔꯝꯒꯅꯤ ꯁꯔ ꯃꯤ 3ꯅ ꯀꯣꯟꯕ ꯊꯨꯡꯗꯕꯗꯨ ꯃꯀꯥꯛ ꯑꯩꯈꯣꯏꯅ ꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯤ ꯁꯔ ꯍꯧꯖꯤꯛꯐꯥꯎꯕ ꯄꯨꯊꯣꯛꯄꯁꯨ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦꯀꯣ ꯁꯔ ꯑꯁ ꯌꯥꯜꯂꯤꯕ ꯃꯌꯥꯝ ꯀꯔꯤ ꯃꯌꯥꯝ ꯑꯁ ꯂꯝꯕꯤꯗ ꯈꯥꯏꯔꯤꯕ ꯂꯧꯔꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝꯗꯨꯁꯨ ꯍꯣꯏ ꯑꯌꯥꯕ ꯌꯥꯎꯔꯒ ꯆꯤꯡꯊꯣꯛꯄ ꯑꯣꯏꯔꯁꯨ ꯑꯌꯥꯕ ꯌꯥꯎꯔꯒ ꯎꯃꯪꯗꯒꯤ ꯀꯦꯜꯂꯤꯕ ꯎꯁꯤꯡ ꯑꯗꯨꯗꯤ ꯑꯃꯨꯛ ꯍꯟꯅ ꯍꯧꯅꯕ ꯍꯣꯠꯅꯕꯗ ꯆꯍꯤ 100-200 ꯆꯪꯂꯁꯨ ꯑꯁ ꯑꯗꯨꯛ ꯆꯥꯎꯕ ꯎꯁꯤꯡꯗꯨꯗꯤ ꯆꯥꯎꯕꯁꯨ ꯉꯝꯃꯣꯏ ꯌꯥꯜꯂꯤꯕ ꯃꯈꯩꯗꯤ ꯃꯁꯤꯒꯤ ꯆꯩꯊꯦꯡꯗꯤ ꯑꯗꯨꯝ ꯐꯪꯗꯨꯅ ꯂꯩꯈꯤꯒꯅꯤ ꯂꯩꯕꯥꯛ ꯃꯆꯥ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯋꯥꯅꯅꯕꯒꯤꯗꯃꯛ ꯁꯤꯟꯖꯔꯨꯕꯗꯨꯅ ꯑꯩꯈꯣꯏꯅ ꯋꯥꯖꯕꯅꯤ ꯍꯥꯏꯕꯁꯤ ꯌꯥꯔꯦꯀꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯂꯦꯟ ꯇꯥꯔꯁꯨ ꯈꯥꯡꯕ ꯇꯥꯕꯅꯤꯅꯦ ꯑꯗꯨꯗꯤ ꯎꯃꯪꯗꯤ ꯀꯟꯅꯕ ꯍꯣꯠꯅꯗꯦ ꯑꯗꯨꯗꯤ ꯎꯃꯪ ꯀꯟꯅꯕ ꯍꯣꯠꯅꯗ꯭ꯔꯗꯤ ꯎꯃꯪꯅ ꯄꯤꯔꯛꯄ ꯆꯩꯊꯦꯡ ꯑꯗꯨꯗꯤ ꯑꯩꯈꯣই ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯌꯥꯖꯕ ꯇꯥꯕꯅꯦ ꯀꯔꯤꯅꯣ ꯕ꯭ꯔꯞ ꯁꯥꯟꯅꯔꯒ ꯑꯗꯨꯝ ꯂꯦꯟ ꯁꯥꯟꯅꯔꯒ ꯑꯗꯨꯝ ꯔꯤꯜꯁ ꯈꯔ ꯅꯝꯃꯒ ꯑꯗꯨꯝ ꯂꯩꯔꯒ ꯂꯣꯏꯔꯦꯗ ꯁꯤꯗ ꯇꯥꯔꯤꯅꯤꯀꯣ ꯁꯔ ꯒꯥꯡꯃꯩ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯅ ꯀꯔꯤꯅꯣ ꯁꯔ ꯑꯩꯈꯣꯏꯅ ꯅꯍꯥꯟ ꯀꯟꯕꯤꯈꯤꯕ ꯁꯟꯖꯨ ꯃꯍꯥꯛꯁꯨ ꯂꯨꯍꯣꯡꯒꯗꯧꯔꯦ ꯏꯃꯨꯡ ꯃꯅꯨꯡꯅ ꯕꯥꯔꯇꯣꯟ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯀꯔꯤꯅꯣ ꯁꯔ ꯆꯥꯛꯀꯧꯕ ꯑꯃꯗꯤ ꯆꯥꯕ ꯐꯪꯒꯗꯧꯔꯕꯒ ꯁꯔ ꯑꯗꯨ ꯈꯛꯇ ꯅꯠꯇꯦ ꯀꯔꯤꯅꯣ ꯁꯔ ꯃꯦꯔꯤꯅꯥ ꯃꯍꯥꯛꯁꯨ ꯂꯨꯍꯣꯡꯒꯗꯧꯔꯦ ꯍꯥꯏꯔꯤ ꯑꯗꯨꯅ ꯏꯃꯨꯡ ꯑꯗꯨꯒꯤꯁꯨ ꯑꯩꯈꯣꯏꯗ ꯁꯣꯏꯗꯅ ꯕꯥꯔꯇꯣꯟ ꯇꯧꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥꯅ ꯀꯣꯜ ꯇꯧꯔꯛꯑꯝꯃꯤ ꯀꯔꯤꯅꯣꯅꯦ ꯁꯔ
ꯑꯅꯤꯃꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯂꯨꯍꯣꯡꯒꯗꯧꯔꯕꯀꯣ ꯑꯁ ꯍꯣꯏꯅꯦ ꯃꯈꯣꯏ ꯑꯅꯤ ꯕꯥꯔꯇꯣꯟ ꯇꯧꯅꯁꯤ ꯌꯥꯝꯅ ꯍꯥꯏꯅꯈꯤꯕꯅꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯍꯦꯛ ꯅꯨꯡꯁꯤꯅꯔꯒ ꯊꯨꯡꯅꯔꯗꯤ ꯐꯒꯗꯧꯕꯅꯤ ꯒꯥꯡꯃꯩ ꯁꯔ ꯑꯩꯒꯤ ꯋꯥꯈꯜꯗ ꯁꯨꯝ ꯈꯟꯖꯕꯒꯤ ꯋꯥꯅꯤꯗ ꯀꯔꯤꯅꯣ ꯃꯔꯥꯏꯕꯛꯇ ꯇꯝꯃꯝꯗ꯭ꯔꯗꯤ ꯎꯄꯥꯏ ꯂꯩꯄꯣꯟꯇꯦꯗ ꯐꯅꯌꯥꯝ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯁꯨ ꯀꯔꯤ ꯌꯦꯜꯂꯛꯇ꯭ꯔꯗꯤ ꯆꯥꯕ ꯐꯪꯕ ꯅꯠꯇꯦꯀꯣ ꯁꯔ ꯒꯥꯡꯃꯩ ꯁꯔ ꯑꯁꯨꯝꯅ ꯃꯦꯔꯤꯅꯥꯒꯤ ꯃꯄꯥꯅ ꯃꯦꯔꯤꯅꯥꯒꯤ ꯂꯨꯍꯣꯡꯅꯅꯕꯒꯤꯗꯃꯛꯇ ꯃꯇꯝ ꯂꯦꯞꯅꯗꯨꯅ ꯍꯥꯏꯅ ꯁꯤꯡꯅꯕ ꯍꯧꯈꯤ ꯑꯃꯔꯣꯝꯗ ꯁꯟꯖꯨꯁꯨ ꯃꯃꯥ ꯃꯄꯥꯅ ꯂꯨꯍꯣꯡꯅꯅꯕꯒꯤꯗꯃꯛꯇ ꯄ꯭ꯔꯦꯁꯔ ꯌꯥꯝꯅ ꯀꯟꯅ ꯄꯤꯈꯤ ꯑꯗꯨꯕꯨ ꯁꯟꯖꯨ ꯌꯥꯈꯤꯗꯦ ꯃꯔꯛ ꯑꯁꯤꯗ ꯃꯦꯔꯤꯅꯥꯅ ꯃꯍꯥꯛ ꯂꯨꯍꯣꯡꯒꯗꯧꯔꯤ ꯑꯗꯨꯕꯨ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗ ꯃꯍꯥꯛꯀ ꯑꯃꯨꯛꯇꯪ ꯎꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯂꯩꯀꯣꯜ ꯑꯃꯗ ꯎꯅꯔꯝꯃꯤ ꯑꯃꯔꯣꯝꯗꯅ ꯃꯦꯔꯤꯅꯥ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯅꯤꯡꯗꯨꯅ ꯃꯃꯥ ꯃꯄꯥꯅ ꯃꯦꯔꯤꯅꯥꯒꯤ ꯈꯣꯡꯒꯣꯜ ꯂꯤꯔꯝꯃꯤ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯃꯦꯔꯤꯅꯥ ꯎꯅꯕ ꯆꯠꯈꯤꯕ ꯁꯟꯖꯨ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕ ꯑꯗꯨꯗꯒꯤ ꯃꯃꯥ ꯃꯄꯥꯅ ꯁꯟꯖꯨꯕꯨ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯈꯤꯔꯝꯃꯤ ꯑꯃꯔꯣꯝꯗ ꯂꯨꯍꯣꯡꯂꯒꯗꯕꯤ ꯃꯦꯔꯤꯅꯥ ꯑꯃꯗꯤ ꯁꯟꯖꯨ ꯂꯩꯀꯣꯜ ꯑꯃꯗ ꯊꯦꯡꯅꯈꯤ ꯗꯥ ꯁꯟꯖꯨ ꯑꯩꯁꯨ ꯍꯥꯏꯐꯝ ꯈꯪꯗꯦ ꯑꯩꯒ ꯈꯪꯅꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯇꯠꯇꯅ ꯍꯪꯂꯝꯃꯤ ꯄꯥꯕꯨꯡꯅ ꯑꯩꯒ ꯈꯪꯅꯕ ꯂꯩꯔꯕꯗꯤ ꯃꯤꯗꯨ ꯀꯅꯥꯅꯣ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯅ ꯁꯤꯡꯅꯕ ꯑꯣꯏꯔꯕꯁꯨ ꯆꯪꯍꯜꯂꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯕꯅꯤ ꯇꯁꯦꯡꯕꯗꯤ ꯑꯩꯒꯤ ꯈꯪꯅꯕ ꯀꯅꯥꯁꯨ ꯂꯩꯇꯕꯅꯤ ꯍꯣꯏ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯗꯤ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯑꯃꯁꯨ ꯂꯩꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯏꯝꯐꯥꯜꯗ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯖꯣꯟ ꯀꯧꯕ ꯃꯤ ꯑꯃꯁꯨ ꯑꯩꯒꯤ ꯇꯨꯡ ꯀꯣꯏꯟ ꯏꯟꯅꯕꯅꯤ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯃꯇꯝ ꯂꯦꯞꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯀꯔꯤꯁꯨ ꯈꯜꯂꯨꯗꯦ ꯑꯗꯨꯒ ꯉꯁꯤ ꯑꯌꯨꯛ ꯑꯩꯒꯤ ꯂꯨꯍꯣꯡꯕꯒꯤꯗꯃꯛꯇ ꯃꯇꯝ ꯂꯦꯞꯂꯦ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯃꯦꯔꯤꯅꯥ ꯏꯃꯥ ꯄꯥꯕꯨꯡꯅ ꯅꯪꯒꯤꯗꯃꯛꯇ ꯐꯠꯇꯅꯕꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏꯅ ꯈꯜꯂꯤꯗ ꯃꯈꯣꯏꯅ ꯅꯪꯒꯤꯗꯃꯛꯇ ꯌꯥꯏꯐꯅꯅꯕꯒꯤꯗꯃꯛꯇ ꯂꯦꯞꯄꯛꯄ ꯑꯣꯏꯔꯝꯒꯅꯤ ꯗꯥ ꯁꯟꯖꯣ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯑꯩ ꯍꯧꯖꯤꯛꯃꯛꯇꯤ ꯂꯨꯍꯣꯡꯅꯤꯡꯗ꯭ꯔꯤꯌꯦ ꯑꯩꯅ ꯍꯥꯏꯕꯗ ꯃꯈꯣꯏꯅ ꯀꯔꯤꯃꯠꯇ ꯇꯥꯕꯤꯗ꯭ꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯃꯈꯣꯏꯒꯤ ꯌꯦꯛꯅꯕꯔꯣ ꯃꯈꯣꯏꯒꯤ ꯃꯆꯥ ꯅꯠꯇ꯭ꯔꯣ ꯑꯩꯒꯤ ꯋꯥ ꯀꯔꯤꯃꯠꯇ ꯇꯥꯗꯅ ꯃꯈꯣꯏꯅ ꯂꯦꯞꯁꯤꯜꯂꯤꯗꯨꯕꯨ ꯃꯗꯨꯕꯨ ꯍꯧꯅꯕ꯭ꯔꯕ ꯍꯧꯖꯤꯛꯁꯤ ꯌꯥꯝꯅ ꯆꯥꯎꯈꯠꯂꯕ ꯃꯇꯝ ꯑꯩꯒꯤ ꯑꯄꯥꯝꯕ ꯀꯔꯤꯃꯠꯇ ꯈꯪꯗꯅ ꯃꯈꯣꯏꯅ ꯍꯦꯛꯇ ꯂꯦꯞꯁꯤꯜꯂꯤꯗꯨꯕꯨ ꯅꯠꯇꯦ ꯑꯩꯕꯨ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯗꯣꯏꯅꯣꯕ ꯗꯥ ꯁꯟꯖꯣ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ ꯉꯁꯤꯗꯤ ꯑꯩ ꯌꯨꯝꯗꯒ ꯑꯃꯠꯇ ꯆꯪꯂꯔꯣꯏꯁꯤꯅꯦ ꯑꯩꯅ ꯈꯜꯂꯤꯁꯦ ꯌꯥꯗꯦ ꯌꯥꯗꯦ ꯌꯨꯝꯗ ꯆꯪꯗ꯭ꯔꯕꯗꯤ ꯀꯗꯥꯏꯗ ꯆꯠꯀꯅꯤ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯍꯧꯖꯤꯛꯇꯤ ꯃꯤꯉꯣꯟꯗꯁꯨ ꯍꯣꯏ ꯍꯥꯏꯗꯣꯔꯛꯂꯕꯅꯤꯅ ꯄꯥꯕꯨꯡꯒꯤ ꯃꯥꯏ ꯆꯣꯛꯀꯅꯤ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯃꯤꯗꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯐꯖꯅ ꯍꯪꯕ ꯌꯥꯗ꯭ꯔꯣ 이마가 빠붕거나 낭부 노록도 다나나버기디 까쇼 실로이네 칼리드 소이드나 파바마디 오랑거니 다선조 아파보 오라버조 빰티 아이 마사 강더바 미가 까마이네 레미나거도이노 아이게 본치시부 파기로 마코이나 수암나 이부 용빨라닝이 시부 까리기노바 한덕때 토끼바 톡도고드가 이사시 미훈 파오보도 찡금찡하느드나 레이리벤 아이 또펑 강디 시부기 그야뜨기 할라키바니 मधु मखोइदे करीमता संगति लोइना काउथोकिबा लोहोंगो नंगी नुक्सिनब नुपा लेरबदि हायो नत्रगा हाइबा चंगलो अदु नत्रगा मखोइना सिनगनि सिन अइना खनमददि मखोइना सिलकपा ngमोय हादुना अइना खनखिबन अइ यामना पेंदे दासजु अइ यामना पेंदे हारिसिनि दासजु मेरेना अइसु युमदा अंगकपा प्रेसर लोहोंगदबनी सिनेगिसु नंगैगसी प्रॉब्लम दि मानारमने दुबो अहिदि मतम लेप्त्रि अदुबो पाबुंगै मागनदि अइंगोंदसु अरोइबनि मखोइना तौरिसि अदुबो हौजु फौबगि देना इमागा पाबुंगदा लोहोंबगिदमक अइ करिमत ngमलोय हाइना पखम पिख्रबन दासनजो अदुबो लोहोंबसि नंगनदि हानबदार दासजो अइ लोहोंगोय मखोइना मतम लेपगा अइना कैदोबगि एकत लोहोंगदोइनो मीदो अइना मसक सुंखं खंगदना अइना करमना लोहोंगदौरिनोबा अदुबु नंगना हंगलगा नुपादो कनानो करी तौई करी थबक तौई नत्रगा थबक तौरसु तौद्रसु माई मसिंगना कदाय फाबो हेरे महाक करी करी सूरी नथि लोंद्रिंगदे नंगसु वरी ओथाय खरदि सोइदना सानगे हायदना नंगना हंगबा याद्रो अइनि इमादो वाफमदो अइना करिमता हायद्रिंगेदा वाफमदो मखोइना लेप्सनख्रे हायबनिना अइगी डिसिजन लौनबगी करिगुमा तंजा अमता लेत्रे मखोइना लोइना लेप्सनख्रबनिना अइना मदु हंगबगी तंजाबो करिबो लेरिबगे मखोइना लोइना लेप्सनख्रे अइखोइना नंगिदमक्ता करि अमांगबा तौदोइनो सिनि मोइना हारिसि अइगे मांगबा मांगदबा अइगे पुंसिसि फागि नतिये पुंसि सुपा लेमिनगदौरिबा मीदुबो अइना थमोइ मसक खंगदना अइना कमाइना लेगदनो दासनजो अमुक्ता हाइबनि अइना लेगदौरिबा मीदुबो
ꯑꯩꯅ ꯊꯃꯣꯏ ꯃꯁꯛ ꯈꯪꯗꯅ ꯃꯇꯧ ꯀꯔꯝꯅ ꯂꯩꯒꯗꯧꯔꯤꯕꯅꯣ ꯑꯗꯨꯗꯤ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯂꯦꯞꯈ꯭ꯔꯦꯅ ꯍꯥꯏꯕ꯭ꯔꯣ ꯃꯇꯝ ꯂꯦꯞꯈ꯭ꯔꯦ ꯅꯨꯄꯥꯗꯨꯒꯤ ꯃꯄꯥꯒ ꯌꯥꯁꯟꯅꯈ꯭ꯔꯦ ngasi nong ni sida mangol karaklani waroi pot puraknani adudi yamna nungai ba paune nangi punsida yai phaba phaboy dasanju nupado nangni hek pamjaba nanga thamoi chanaba nanga wakhal manaba hiram khudimakta nangbu ikai khomnagadaba tobudadi merina leminaraga nungsinarapasui haida 다선조 어디디 다선조수 이마 빠봉나 실례 하리버도 다선조 마술레 미너가 농시랄까니 다선조는 야드리버디 까리기노 아이디 마탐 랩트리시디 하우직 낭기 피범치 따락드링이다 아이 이마 빠봉다 큰바 프레셔 마피긴 까리기 아이니 야가니 아이나 마사 강다번 누피디다 아이나 마토 그럼니 야가도리버나 아도니 다선조 아이나 마사 강다번 누빠도다 아이나 마토 그럼니 야가도리노 하이바 모이 빠봉 까리노 제 퀸에 또고도리버시보 아이나 로이나 지 빠옹파오나 그러바니 티바 야바 마폼 가동데네 로이나 티오 하이든 까리노니 마나 아이나 로홍마 렙레 하르가 마나 까리노 마나 까리마타 항다니 юм마시드기 마나 타도 사크리지부 까리노네 나테 아데 임팔기 마폼도도 항아브로 로이나 항이 디비아 호이나수 마디 아다 락테나 하이 까리노네 도시오 그다이데 티게니 도리시데 lau sasi lau lau moi pabung somdana muk lohongbane na lep saluraga karino muk nupa mayum na muk nasa nupi mangkhre adu tawre na muk khoida muk ijat ki dabi muk as lau ne aina paw lo khrabani lau ne nupa mayum su yauna thina sen hai khrabani ne lau ne police tar kaino paw piu police tu khara matheng pangona hai kibani lambi da soidana le ramani lau nang su lau ne khoi moi pabung lau sasi nupa mayum da khara yang na la adi phadoni ne tawri se da sanjo ai ngasidi yum changaroi ai yumda changaroi harisin nati yum changdadi kadaidano nangna sangdosibo lohmagi matam lemnara kanda imaga pabungado soidra mai choplan hojiti hoina mi mamangda haijaluraga pabungna kari no iga dorido khangti oiningbo oirasan ai sungangum loi haribasin ai isana sung ai yaning ai sungangum loi haribasin merina madu kaidonungdi yaro madu yaroidoba thaban angakpa pauni hegarina nahan khata kankiba nupadu nupidugamu somna kandusu nupidusu lohni harabde thiba khangdre somdusu nupadusu thiba khangdre aduga karina police akoida thibiyo karina nupi mangkibagi so karino akoina mu kanbirati yaredana hata muna karina makoi ni na mangi sum mang masanaraga makoi ni da ai som jingnare ka som jingna sanba me yauk chale sai ta wai ba makoi gi sum thagi sanabadi gi ga farak tarakada mali ga sum mang bi sana le redi ngamai thogjalune khari gyana sangsalo furniture makogi location du yogadore furniture khangdre de karino makogi khumang sidi dasanjo aikoi sigi angamba sidagi makhasid onda khrasida dasanjo karino harsibo dasanjo ai sibu ngamgani ai singsti onda ga sibu ngamgani nate merina madugi khongthang du yadi madu afaba nate karino nang haidu dasanjo ai yaroi ai sungangamoi ai tasina ai yaba ngamloi merina ai yauringedadi madugi khongthangdo kaidungda sunangna thangbiar aduga law sasilo imaga pabungada ningthijana phajana hairaga lor law chanaba tawsilo kari thaujalina kari ani khoi pabung khoi su yauri ne asina ai thire gori ne ai amuto gaiko nakhoi ne mukto gaiko ko lo dasanjo lo chilsilo asida chilsi ai amukta gaiko ne hei amukta gaiko ne noibo kari no ne moine chengrisibo as kari no ne hei amukta gaiko ne noibo as kari no ne torisibo moi deste sir chen berge no motore ne sir gamai gaiko gari do thojal phani sir as kari no ne torisibo mama mapa jo loi na makoi jo loi ni yaure duga kari no khoi yaure ne gaiko ne krai do no khoi ne cheli do kari no amukta gaiko ne kam 아무도 가이코 셔 나이코 아무도 가이코 까리 그다이는 놓고는 살리시 셔 아이디 샷파네티스 마나 칭시되기 온다라가 마 토와이 타가니나 하이버서 까리기노 셔 아이 이사네 야다나 그기 마가 빠봉은 로홍가다 마두긴 아이 로홍보다 야바 송강가
이베마 아무것도 아이고 아이 빼돌이 선조 나는 윰 타도 살리디까리 따도 이실래 이사는 비세 윰덕이 망크리버니네 로홍가니 하이브두다 했다 마디 빠카더라 했다 망크리버니네 거리노니 너고 로홍부시부 하자는 마무따나 하이드라버리 멍어다 까다이디 하이브는 거 도리비노 아이네 코이노 비라 로홍부기 와팜도 야나래 랩나래당 하이르보다 마디 했다 로홍부도 야봉가 뭐이 하이드네 액다 윰 타도 거 마지 했다 뚜미네 센키버니네 마도덕에 공을 리르가 티럭리버니네 이베마 메리나 낭부 로홍부시 야봉감로이 하리버라네 바봉 야봉감저라 낭기다 산조가수 야로이 하이바 그리 하이바 다 산조가디 마토크람 낭기나 바봉가 랩나리버도 낭기다 산조가니네 낭나 누파도 까나노 까리노 소항드나 로홍가니 하이버디기 망크레 하이버디기 코이디 노예니기 마tung 이나락리버니드나 아바시수 로홍세 하이버다 헥다 야데 너코이니 누미당 아마 망어보두부 너코이니 타모이 마삭 강나라보두부 너니 야나방 감데네 마두데기 오이라로이 하이드나 코이니네 헥다 따나라가 로홍나 바이드나 호나리버니네 아두가 너코이니네 야로로이 하리시부 바봉 와파마시부 마니네 아이나 하이브두 이사이붕어 아이나 헥다 로홍보두 낭기 야다바드네 lep거다바 나테네 마니 코이네 lep나라버니네 나선조 와파마시부 하우직부 너코에니 묵 야라로이 하리버라네 바봉 그리노 강데다 모이기 마타우시디 사이다 오에바 너코이시디 그리노 망비 사나드나 좀 레이라디 야라로이다 시데기 로홍모 마통다 그리노 바톤 떠보 가오그니고 닝온 사카오버기도 나티 망아니 사카오버기도 그리노 아두기 마통도 망비 무사나가도리로 온톡분이 사이다 오에바 매암 그리노 마파마시다 레이비리바 매암 이몽 마농 로홍모시 야레 하이나 목도 간자게세 매암 코바카오 나목도 고비 요새 그리도보게 그리노 산조가 메리나가 코바암도 고비세 매암 어떠는 농아이저레도 그리노 시데기 디나 코에니모 망비 사나라누고 코이목 망으로 아두디 시데기 윰윰더 파자나 한나바나 파루이더네 노이보 라오네 할라시 라오네 메리나 라오네 산조 시데기디 야라도 보나트라네 바봉 야레 바봉 야레 하이바 메리나 낭디 바봉 아이슈 야레 그리노네 마마 마파기 마망다 그리노 콩디 마마이 까이 칸디 해사이다 오이바 너무이 칸디다 서 그리노 칸디 뭐코이 뭐 또시 눅시바 하이게다 칼락바 하이게다 그리노 칸디다 사이다 오이바 누파 마염소 누피 멤소 코탄타나라가 그리노 누파 누피 아니니 야닝데 하라마가 그리노 생모나 코이기 마타우시디 얌나 농나 자닝이 그리노 마타우 땀나 나 바하이브라 그리노 람담나 나 바하이브라 서 너무이 짠나 마타우시 서 파그니 서 아도 그리노 가오그니고 바톤 떠우도 그리노 누파 누피 아니나 코이 아니나 그라 닝싱어고 서 에코 슝고 꼭저로 라오드나 시데기디 라오네 마탐 렙나르가다버니 라오네 그리노네 라오네 노이보 서 예행바부 하이레디 코마이 ngakdanigo sir salugama이 사코보디 바톤 소이드나 떠라니다 누가이브네 시리 사이다 오이바 아세바 마야부라 버그리 파비버게 마시기 스마이나 하이나라가 로홍무기 모홍 마타오시디 아세바 야나 파카트 마라가 그리노 마능디 야나보 오이 레르메 사이다 오이바 사이다 오이바 페레 lakle Inspector tayay lakle Inspector tayay uthanaba Kanbinaba. Thank you, sir. Welcome. Uthanaba. Kanbinaba. Inspector. Tayay. Lakle. Inspector. Tayay.
nungsi malamgi sahum kalakle chingi leirang lei nungsi malamgi sahum kalakle lotlaro tha moida lona chikna tum lotlaro tha moida lona chikna tum chingi leirang lei nungsi chingi leirang lei nungsi malangi sahum kalakle loi bi sing sang na jagoi sariba tanjarene shumhati na tauda thamoi itha hauda e loi bi sing shan na pomda ja kik lage jingna parei pumbata tokto shing la lai ja kik lage jingna parei pumbata tokto jingi leirang lei nungsi tamda leisha tamlaro jingi leirang
ꯑꯩꯒꯤ ꯂꯥꯏꯔ ꯂꯩꯀꯣꯜꯒꯤ ꯏꯆꯜꯋꯣ ꯅꯨꯡꯁꯤꯗꯀꯣ ꯅꯨꯡꯁꯤꯊꯣꯏꯔꯕꯤ ꯅꯪꯁꯦ ꯑꯩꯒꯤ ꯂꯥꯏꯔ ꯂꯩꯀꯣꯜꯒꯤ ꯏꯆꯜꯋꯣ ꯅꯨꯡꯁꯤꯗꯀꯣ ꯅꯨꯡꯁꯤꯊꯣꯏꯔꯕꯤ ꯅꯪꯁꯦ ꯅꯨꯡꯁꯤꯖꯩꯗꯀꯣ ꯅꯪꯁꯦ ꯄꯨꯝꯅꯃꯛꯇꯒꯤ ꯅꯨꯡꯁꯤꯖꯩꯗꯀꯣ ꯅꯪꯁꯦ ꯄꯨꯝꯅꯃꯛꯇꯒꯤ ꯊꯋꯥꯏꯅꯤꯅꯦ ꯅꯪꯁꯦ ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯊꯋꯥꯏ ꯑꯩꯒꯤ ꯂꯥꯏꯔ ꯂꯩꯀꯣꯜꯒꯤ ꯏꯆꯜꯋꯣ ꯅꯨꯡꯁꯤꯗꯀꯣ ꯅꯨꯡꯁꯤꯊꯣꯏꯔꯕꯤ ꯅꯪꯁꯦ ꯄꯟꯊꯧ ꯂꯩꯇ꯭ꯔꯕꯁꯨ ꯄꯂꯦꯝ ꯂꯩꯇ꯭ꯔꯕꯁꯨ ꯑꯋꯥꯠꯄ ꯂꯩꯍꯜꯂꯣꯏ ꯅꯪꯒꯤ ꯅꯕꯨꯡ ꯂꯩꯔꯤ ꯇꯥꯏꯕꯪ ꯑꯁꯤꯗ ꯄꯟꯊꯧ ꯂꯩꯇ꯭ꯔꯕꯁꯨ ꯄꯂꯦꯝ ꯂꯩꯇ꯭ꯔꯕꯁꯨ ꯑꯋꯥꯠꯄ ꯂꯩꯍꯜꯂꯣꯏ ꯅꯪꯒꯤ ꯅꯕꯨꯡ ꯂꯩꯔꯤ ꯇꯥꯏꯕꯪ ꯑꯁꯤꯗ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯑꯋꯥꯍꯅꯪ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯑꯋꯥꯍꯅꯪ ꯀꯔꯤꯒꯤ ꯁꯤꯟꯊꯥꯔꯤ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯀꯔꯤꯒꯤ ꯁꯤꯟꯊꯥꯔꯤ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯀꯞꯂꯒꯅꯨ ꯑꯃꯨꯛ ꯍꯟꯅ ꯀꯞꯂꯒꯅꯨ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯂꯥꯏꯔ ꯂꯩꯀꯣꯜꯒꯤ ꯏꯆꯜꯋꯣ ꯅꯨꯡꯁꯤꯗꯀꯣ ꯅꯨꯡꯁꯤꯊꯣꯏꯔꯕꯤ ꯅꯪꯁꯦ ꯑꯩꯒꯤ ꯂꯥꯏꯔ ꯂꯩꯀꯣꯜꯒꯤ ꯏꯆꯜꯋꯣ ꯅꯨꯡꯁꯤꯗꯀꯣ ꯅꯨꯡꯁꯤꯊꯣꯏꯔꯕꯤ ꯅꯪꯁꯦ ꯅꯨꯡꯁꯤꯖꯩꯗꯀꯣ ꯅꯪꯁꯦ ꯄꯨꯝꯅꯃꯛꯇꯒꯤ ꯅꯨꯡꯁꯤꯖꯩꯗꯀꯣ ꯅꯪꯁꯦ ꯄꯨꯝꯅꯃꯛꯇꯒꯤ ꯊꯋꯥꯏꯅꯤꯅꯦ ꯅꯪꯁꯦ ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯊꯋꯥꯏ ꯑꯩꯒꯤ ꯂꯥꯏꯔ ꯂꯩꯀꯣꯜꯒꯤ ꯏꯆꯜꯋꯣ ꯅꯨꯡꯁꯤꯗꯀꯣ ꯅꯨꯡꯁꯤꯊꯣꯏꯔꯕꯤ ꯅꯪꯁꯦ
panbini Nahagna tamoy panlit oiram laba Minung sikang biyama oiram laba Nahagna tamoy panlit oiram laba Minung sikang biyama oiram laba Asuk wajaram loy Aigi punsi asuk wajaram loy aigi punsi Miku matasu nok jaram gani Miku matasu nok jaram gani Nungsi baidamat wajaram loy Nungsi baidamat kapjaram loy Aduklo na nangay hay nakiba Unsigi luraba wapang dubu Aduklo na nangay hay nakiba Unsigi luraba wapang dubu Karigino nang na Kai haliba karigino nang na kai haliba Tamoy pandebo taglam libara Tamoy pandebo taglam libara Masibunong shibagi hau nasara Masibunong shibagi hau nasara Nunggi tamoy panbini Nunggi murti nabu nung sikhang ba hau nabara Nunggi tamoy dabu minung shigi yidi yauram gadara Nunggi murti Nunggi tamoy panbini
Hanana thakachari ngasi gi lanthokchari ba inspector te gi hanjin ba episode listing amaga chamaga subna mapan ngasi gi tangka sida saruk yavirakpa toan ba platform sini konjel loina visual loina saruk yaviri ba kuding mapu hanana thakachari lanthokchaki ba ngasi gi tangkak One day story nong magi oiba wari mari suba tangka sida bibirak pa feedback amadi comment ching tanang na pas bijagi Premlata thagachari thoram saru yabirak pa Madam Premlata Khetrumayum hanana thagachari Pahung Janta Kumar taram nokchari wari si amna fazai ngasi gi inspector te episode hiding ai litana fazaki haina takbire Madam Mani Tombia sem taram nokchari sir Ranavir Wangkem thagachari nomaite Mamta thagachari Madam Susila Ogram Tauram Saru Yabirakpa Hanana Thagachari Ima Hema Naurem Ima Basu Machana Lamna Kurumjari Kasigi Tauram Sita Saru Yabirakpa Sir Ranavir Wang Kim once again Thagachari Madam Second Biyum Nam Pramotaurem Thagachari Dolly Khetri Mayum Madam Basu Taram Nokchari Hanana Thagachari Madam Robita Langpok Pramotaurem Madam Romita Sunasum Thagachari Ma Hema Naurem Hanana Thagachari Sir Suresh Singh Thagachari Ngasigi Tauram Saruk Yabirakpa Ingbiyum Nam Hanana Thagachari Bimolata Khetrimiyum Thagachari Tiam Bedana Mirabusu Thagachari Tauram Sida Saruk Yabirakpa Toan Toan Platform Sing the
Khonjal loina 90.0 Wahong Radio Kusem Radio Manipur Online Radio Platform singsida khonjal loina tabiriba khudingmakpusu hanana tagachari pathok chakiba matamda chithananta ba yauragasu mamna warobiroi live chita laibiriba singna Binodini Komdram tagachari Madam Sakhen Biyum Nam tagachari Thoram Saruk Yavirakpa Pramesori Luwang tagachari Mani Tombi Asem once again Kudimukpu hanana tagachari Loinana Facebook Live ta laibiriba sing tanak na pajage aribam radha pyari tagachari Thoram Saruk Yavirakpa Sergei say sitabada ngaure aidi ontok na fazakre haina takpire Madam Aribam Radha Pyari hanana tagachari Madam Sorodevi Madam Binasaki Devi thokpam tagachari Kate Damlar Chiru tagachari nungaiji haina takpirakpa servu hanana tagachari Dolly Leima tagachari Sergei say si yamna fazai haina takpirei hanana tagachari Sir Samarendra Higruzam tagachari Thoram Saruk Yavirakpa Raskumari Asa Madam Says Gita Kudingmakpu hanana tagachari Rosie Ningthem Sa tagachari Wari se yamna nungaijai tagachari haina takpirei Kudingmakpu hanana tagachari loinana pathok chaba matamda sithanantha khiba yauragasu mamna warobidanaba hanana aijeri loinana makha chathajarakpada miku khragi matungda mayam puna muksaruk yam minasi athengbada tamjariba live phone-in program film isai kasigi oina tamjariba athengbada live phone-in program thoramasida mayamna film isai kaktama khanbiraknaba mayamda sunolokchari 7005707808 hairiba number sida call tawiduna mayamna thoram saruk yabiyo hojiki de aten break amatang pomnam kidagi lawchari kurumjari PM Kisan Verification Gidamak Khanganjaba PM Kisan Verification enroll taunanabagidamag 2019 da installment